ꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯑꯦꯜ ꯁꯦꯠꯇ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅꯁꯨ ꯑꯃꯨꯛꯇꯪ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯅ ꯃꯊꯪ ꯅꯥꯏꯅ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯔꯒ ꯇꯧꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯅꯧ ꯑꯅꯧꯕ ꯏꯃꯥꯅ ꯄꯥꯕꯤꯗꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯖꯕꯅꯤ ꯂꯥꯁ ꯋꯤꯛꯇ ꯀꯥꯂꯦꯟ ꯊꯥꯒꯤ ꯂꯩꯕꯥꯛ ꯂꯩ ꯏꯕꯤꯔꯝꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯦꯂꯥꯡꯕꯝ ꯔꯖꯅꯤꯀꯥꯟꯇ ꯃꯥꯒꯤꯅ ꯏꯕꯤꯔꯝꯃꯒ ꯊꯝꯕꯤꯔꯝꯕ ꯋꯥꯔꯤ ꯃꯆꯥ ꯄꯥꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯋꯥꯔꯤ ꯃꯆꯥ ꯈꯔꯒ ꯑꯃꯨꯛ ꯄꯥꯕꯤꯌꯨ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯧꯖꯤꯛ ꯄꯥꯕꯤꯒꯗꯣꯔꯤ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯂꯤꯇꯔꯦꯆꯔ ꯃꯌꯥꯝꯁꯤ ꯗꯌꯥꯅꯟꯗ ꯊꯧꯅꯥꯎꯖꯝ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯌꯦꯡꯕꯤꯔꯤ ꯀ꯭ꯋꯥꯀꯩꯊꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯂꯩꯀꯥꯏꯅꯤ ꯑꯩꯒꯤ ꯏꯁꯥꯃꯛꯁꯨ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯄꯣꯛꯆꯔꯛꯄꯅꯤ ꯏꯃꯥꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯂꯤꯁꯅꯔ ꯑꯍꯥꯟꯕꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯅꯦꯅ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯒꯦ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯄꯥꯎ ꯑꯃꯨꯛꯇꯪ ꯇꯝꯕꯤꯌꯨ ꯏꯃꯥ ꯇꯥꯕꯤꯕ꯭ꯔꯥ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯀꯥꯟꯗ ꯑꯩ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯑꯗꯨꯝ ꯄꯥꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯖꯕ ꯀꯩꯗꯧꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯊꯧꯊꯣꯛ ꯋꯥꯊꯣꯛ ꯈꯔꯁꯨ ꯑꯗꯨꯝ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯀꯥꯡꯗꯦ ꯅꯣꯡꯃꯁꯨ ꯀꯥꯡꯗ꯭ꯔꯦ ꯑꯃꯒꯤ ꯃꯊꯪꯗ ꯍꯌꯦꯡꯁꯨ ꯂꯩꯀꯣꯜꯒꯤ MDUꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯄꯨꯡ 10 ꯆꯞ ꯆꯥꯅ ꯍꯧꯅꯤ ꯍꯥꯏ ꯑꯗꯣ ꯑꯩꯁꯨ ꯂꯩꯀꯣꯜꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯨꯕꯗꯒꯤ ꯑꯩꯕꯨꯁꯨ ꯕꯥꯇꯣꯟ ꯇꯧꯕꯤꯔꯛꯇꯅ ꯑꯩ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯑꯃꯁꯨ ꯇꯧꯖꯔꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯗꯨꯝ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯏꯟꯇ꯭ꯔꯣꯗꯛꯇꯔꯤꯗ ꯑꯗꯨꯝ ꯍꯪꯒꯠꯆꯈ꯭ꯔꯕꯅꯤꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯩꯅ ꯄꯥꯖꯒꯗꯕ ꯑꯩꯒꯤ ꯅꯠꯇꯦ RK ꯂꯥꯡꯕꯝꯅ ꯏꯕꯤꯔꯝꯕꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯔꯝꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯆꯥ 3 ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯂꯥꯟꯊꯣꯛꯀꯦꯅ ꯇꯧꯕꯗ 3ꯁꯤ ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯈꯤꯕꯅꯤ ꯆꯤꯡꯒꯤ ꯏꯃꯧ ꯑꯗꯨꯒ ꯊꯤꯀꯥꯗꯥꯔ ꯕꯥꯕꯨ ꯑꯅꯤꯁꯤ ꯑꯩꯅ ꯁꯦꯂꯦꯛ ꯇꯧꯖꯔꯦ ꯉꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯇꯥꯏꯃꯤꯡꯁꯤ ꯌꯦꯡꯉꯀꯥꯟꯗ ꯉꯁꯤꯗꯤ RK ꯂꯥꯡꯕꯝꯒꯤꯁꯤ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯊꯝꯖꯤꯟꯈꯤꯅꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯄꯥꯏꯖꯒꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯋꯥꯔꯤ ꯃꯆꯥꯁꯤ ꯌꯥꯝ ꯐꯖꯕ ꯂꯩꯔꯤ ꯈꯨꯡꯒꯪ ꯑꯃ ꯂꯥꯟꯖꯦꯟꯕꯒꯤ ꯄꯨꯟꯁꯤ ꯋꯥꯛꯆꯤꯡꯒꯤ ꯂꯩꯁꯨ ꯁꯥꯠꯂꯤ ꯕꯥꯃꯣꯟ ꯁꯟ ꯑꯉꯧꯕꯤ ꯏꯄꯨ ꯃꯟꯇ꯭ꯔꯤ ꯃꯤꯅꯥꯏ ꯇꯣꯝꯕꯤ ꯂꯩꯃꯒꯤ ꯑꯋꯥꯕ ꯑꯁꯤꯅꯆꯤꯡꯕ ꯅꯨꯄꯤꯒꯤꯗꯁꯨ ꯑꯌꯥꯝꯕ ꯊꯥꯔꯀꯥꯟꯗ ꯄꯥꯟꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯒꯤ ꯏꯃꯧꯁꯦ ꯑꯩꯈꯣꯏ ꯆꯤꯡꯇꯝ ꯑꯅꯤꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯔꯛꯅꯕ ꯑꯏꯕꯅ ꯏꯕꯁꯤꯗ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯕ ꯌꯥꯅꯤꯡꯕꯒꯤ ꯃꯔꯝ ꯌꯥꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯗꯒꯤ ꯁꯤꯅꯆꯤꯡꯕ ꯂꯣꯏꯅꯕ ꯎꯠꯄ ꯑꯗꯨꯒꯨꯝꯕꯁꯤ ꯑꯩ ꯉꯁꯤꯁꯤ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯆꯤꯡꯒꯤ ꯏꯃꯧꯁꯤ ꯂꯥꯟꯊꯣꯛꯆꯔꯕ ꯃꯇꯨꯡꯁꯤꯗ ꯊꯤꯀꯥꯗꯥꯔ ꯕꯥꯕꯨꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯊꯦꯜ ꯑꯃꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯦꯛ ꯌꯦꯜꯍꯧꯉꯩꯗꯩ ꯍꯧꯅ ꯊꯤꯀꯥ ꯍꯥꯏꯕꯁꯦ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯇꯧꯔꯛꯄꯁꯤꯗꯩꯁꯤꯗ ꯊꯤꯀꯥꯗꯥꯔꯁꯦ ꯌꯥꯎꯗꯕ ꯏꯌꯥꯃꯛ ꯌꯥꯗꯕ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯀꯕꯤꯅ ꯏꯕꯤꯔꯝꯕ ꯑꯏꯕꯅ ꯏꯕꯤꯔꯝꯕꯁꯤ ꯑꯩꯅ ꯂꯧꯈꯠꯆꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯝꯗꯨ ꯈꯤꯇꯪ ꯐꯪꯉꯒꯗꯤ ꯉꯁꯤꯁꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯃꯆꯥ ꯑꯃꯒ ꯂꯧꯈꯠꯁꯦ ꯍꯥꯏꯔꯒꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯄꯥꯝꯕ ꯍꯥꯏꯕꯤꯔꯛꯑꯀꯥꯟꯗ
ꯑꯩ ꯑꯗꯨꯝ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯑꯅꯤꯗꯨꯅ ꯄꯨꯡ ꯑꯃꯒꯨꯝꯕ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯑꯃꯨꯛꯁꯨ ꯋꯥꯕ ꯑꯗꯨꯅ ꯑꯅꯤ ꯈꯛꯇꯪ ꯑꯩ ꯉꯁꯤ ꯈꯪꯒꯠꯆꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯤꯁꯅꯔ ꯂꯦꯡꯁꯤꯟꯕꯤꯔꯛꯏ ꯃꯣꯇꯥ ꯂꯥꯏ ꯈꯨꯔꯝ ꯁꯨ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯌꯦꯡꯕꯤꯔꯤ ꯅꯟꯗꯤꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯅꯥꯎꯇꯣꯝꯕꯤ ꯃꯩꯁꯅꯥꯝ ꯁꯥꯗꯤꯇ꯭ꯌ ꯃꯣꯏꯔꯥꯡꯊꯦꯝ ꯑꯕꯦꯅꯥꯎ ꯄꯨꯝꯅꯃꯛ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯇꯣꯝꯕꯤꯅ ꯃꯃꯥ ꯁꯤꯁꯇꯔ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕꯤꯔꯛꯏ ꯑꯣꯅꯤꯜ ꯀꯨꯃꯥꯔ ꯆꯤꯡꯉꯥꯈꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯕꯤꯔꯛꯏ ꯑꯗꯨꯅ ꯃꯇꯝꯁꯤ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯍꯨꯝꯁꯤ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯗꯣ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯄꯨꯝꯅꯃꯛꯅ ꯏꯃꯥꯗ ꯍꯦꯟꯅ ꯄꯥꯕꯤꯅꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯔ ꯑꯦꯡꯒꯦꯖ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯑꯗꯨꯒ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯒꯤ ꯄꯤꯛꯆꯔꯁꯤ ꯑꯩ ꯄꯨꯈꯠꯆꯔꯛꯀꯦ ꯑꯣꯊꯔ ꯑꯁꯤ ꯑꯦꯂꯥꯡꯕꯝ ꯔꯖꯅꯤꯀꯥꯟꯇ ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯃꯥꯅ ꯏꯕꯤꯔꯝꯕ ꯐꯖꯔꯕ ꯋꯥꯔꯤꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕꯒꯨꯝ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯣꯊꯔ ꯑꯁꯤꯕꯨ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯈꯨꯔꯨꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯏꯃꯥꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯒꯤ ꯋꯥꯔꯤ ꯐꯖꯔꯕ ꯉꯁꯤ ꯑꯅꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯥꯔꯒꯅꯤ ꯆꯤꯡꯒꯤ ꯏꯃꯧ ꯊꯤꯀꯥꯗꯔ ꯕꯥꯕꯨ ꯑꯗꯨꯒ ꯏꯃꯥꯅ ꯄꯨꯡꯁꯤ ꯌꯥꯔꯒꯗꯤ ꯑꯍꯨꯝ ꯁꯨꯕꯁꯨ ꯄꯥꯕꯤꯅꯤ ꯍꯥꯏꯕꯤꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯀꯣꯏꯖꯝ ꯍꯦꯂꯦꯟ ꯏꯅꯥꯎꯇꯣꯝꯕꯤ ꯃꯩꯁꯅꯥꯝ ꯑꯗꯨꯅ ꯏꯃꯥꯒꯤꯗꯃꯛꯇ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯉꯁꯤꯒꯤꯗꯃꯛꯇ ꯏꯃꯥꯗ ꯁꯤꯟꯅꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯃꯛꯇꯗ ꯆꯤꯡꯒꯤ ꯏꯃꯧ ꯍꯥꯏꯁꯦ ꯆꯤꯡꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯃꯧ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯏꯃꯧ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯏꯃꯥꯒꯤ ꯁꯥꯎꯟꯁꯤ ꯑꯃꯨꯛ ꯇꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯃꯥꯅ ꯑꯃꯨꯛ ꯆꯪꯕꯤꯔꯛꯄ ꯉꯥꯏꯃꯤꯟꯅꯁꯤ ꯏꯃꯥ ꯆꯪꯕꯤꯔꯛꯏ ꯑꯩ ꯄꯨꯈꯠꯆꯔꯛꯀꯦ ꯏꯃꯥ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯏꯌꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩ ꯏꯃꯥ ꯑꯝꯇ ꯀꯩꯅꯣꯝꯇꯒ ꯁꯦꯝꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯃꯈꯣꯟꯁꯤ ꯍꯧꯔꯛꯄꯗ ꯇꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯕꯤꯔꯛꯅꯕ ꯏꯃꯥ ꯌꯥꯅꯤ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯑꯃꯨꯛ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯑꯩ ꯍꯥꯏꯕ ꯌꯥꯔꯕ꯭ꯔꯥ ꯌꯥꯔꯦ ꯏꯃꯥꯒꯤꯗꯣ ꯐꯖꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯣꯀꯦ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯋꯥꯔꯤ ꯃꯆꯥꯁꯦ ꯆꯤꯡꯒꯤ ꯏꯃꯧ ꯍꯥꯏꯕꯗꯤ ꯆꯤꯡꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯁꯦꯟꯁꯅ ꯈꯪꯉꯕ ꯋꯥꯐꯝꯅꯤ ꯆꯤꯡꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯃꯧ ꯑꯣꯏꯅ ꯂꯧꯕꯒꯤ ꯋꯥꯔꯤꯗꯨꯅꯤ ꯀꯕꯤꯅ ꯑꯏꯕꯅ ꯉꯁꯤ ꯌꯥꯝ ꯐꯖꯅ ꯌꯦꯛꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯁꯦꯂꯦꯕꯁꯇꯁꯨ ꯑꯩ ꯀ꯭ꯂꯥꯁꯇ ꯆꯍꯤ 2-3 ꯇꯥꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯋꯥꯔꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯔꯦ ꯃꯍꯥꯛꯅ ꯇꯧ ꯁꯥꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯔꯤꯕꯅꯣ ꯄꯪꯉꯤꯗ ꯀꯣ ꯏꯕꯣꯍꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯕ ꯊꯕꯛ ꯇꯧꯏꯗꯀꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕꯤꯅ ꯃꯔꯥꯏꯕꯛꯇ ꯈꯨꯠꯇꯨꯝꯅ ꯁꯨꯔꯗꯨꯅ ꯇꯦꯡꯊꯥꯔꯛꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯃꯃꯥꯁꯤꯡꯁꯦ ꯌꯥꯝ ꯇꯦꯡꯊꯥꯕ ꯍꯥꯏꯗꯤ ꯃꯈꯣꯟ ꯊꯣꯛꯅꯒ ꯀꯞꯄꯗꯣ ꯑꯗꯨꯅꯤ ꯇꯦꯡꯊꯥꯕꯒꯁꯤ ꯌꯥꯝ ꯆꯠꯅꯩ ꯍꯧꯖꯤꯛꯇꯤ ꯇꯦꯡꯊꯥꯕꯁꯤ ꯀꯅꯥꯝꯇ ꯑꯗꯨꯃꯥꯏꯅ ꯃꯈꯣꯟ ꯇꯥꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯤꯁꯦ ꯂꯩꯇ꯭ꯔꯀꯥꯟꯗ ꯇꯦꯡꯊꯥꯕ ꯀꯞꯄꯁꯤꯗꯤ ꯑꯗꯨꯝ ꯊꯃꯣꯏꯗ ꯀꯞꯄ ꯑꯣꯏꯔꯁꯨ ꯃꯈꯣꯟ ꯊꯣꯛꯄ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯠꯅꯩ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯀꯥꯟꯗ ꯃꯔꯥꯏꯕꯛꯇ ꯈꯨꯠꯇꯨꯝꯅ ꯁꯨꯔꯗꯨꯅ ꯇꯦꯡꯊꯥꯔꯛꯏ ꯌꯥꯝ ꯆꯥꯛꯅ ꯃꯃꯥꯁꯤꯅ ꯂꯥꯏ ꯅꯤꯡꯂꯗꯨꯅ ꯃꯂꯥ ꯆꯠꯂꯕ ꯒꯣꯄꯥꯜꯅ ꯃꯃꯤꯠꯇ ꯏ ꯀꯥꯔꯗꯨꯅ ꯉꯪꯂꯗꯨꯅ ꯂꯥꯎꯔꯛꯏ ꯁ꯭ꯋꯥꯏꯗ ꯀꯞ ꯂꯥꯎꯔꯗꯨꯅ ꯇꯧꯖꯔꯅꯨ
ꯅꯪꯒꯨꯝꯕꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯌꯥ ꯐꯖꯔꯒꯅꯤ ꯆꯠꯈ꯭ꯔꯣ ꯅꯍꯥꯛꯁꯨ ꯆꯤꯡꯗ ꯂꯩꯔꯨꯔꯣ ꯅꯃꯧ ꯐꯪꯂꯦꯗꯅ ꯅꯁꯨꯁꯨ ꯐꯪꯂꯦꯗꯅ ꯁ꯭ꯋꯥꯏꯗ ꯀꯞ ꯂꯥꯎꯔꯗꯨꯅ ꯇꯧꯖꯔꯅꯨ ꯍꯥꯏꯅ ꯃꯀꯨꯕꯣꯛ ꯍꯥꯏꯕꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯍꯜꯒꯤ ꯃꯄꯥꯕꯨꯡꯁꯤꯅ ꯍꯥꯏꯔꯦ ꯑꯗꯩꯗꯨꯗ ꯉꯁꯥꯏꯁꯤ ꯅꯨꯡꯗ ꯂꯩꯔꯤꯁꯦ ꯃꯣꯏꯁꯦ ꯆꯤꯡꯗ ꯑꯣꯖꯥ ꯑꯣꯏꯕ ꯆꯠꯂꯒ ꯆꯤꯡꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯣꯏ ꯂꯨꯍꯣꯡꯕ ꯀꯩꯗꯧꯕ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯇꯧꯕꯁꯤꯗꯤ ꯁꯣꯁꯥꯏꯇꯤꯅ ꯃꯇꯝꯗꯨꯗ ꯀꯌꯥ ꯌꯥꯗꯕ ꯍꯣꯏ ꯌꯥꯕꯗꯤ ꯌꯥꯗꯕꯗꯤ ꯇꯧꯗꯦꯀꯣ ꯈꯔ ꯐꯖꯅ ꯆꯠꯄ ꯂꯝꯕꯦꯟ ꯑꯣꯏꯔꯒꯗꯤ ꯕ꯭ꯔꯍ꯭ꯃ ꯁꯣꯚꯥꯗ ꯁꯦꯡꯗꯣꯛꯑꯒ ꯀꯥꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨꯝ ꯌꯥꯎꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯅꯗꯤ ꯌꯥꯝꯅ ꯏꯔꯥꯡ ꯑꯃ ꯃꯦꯟꯇꯦꯜꯂꯤ ꯇꯧꯕꯗꯨ ꯑꯗꯨ ꯎꯠꯂꯤ ꯑꯏꯕꯅ ꯑꯗꯨꯅ ꯀꯞ ꯂꯥꯎꯅ ꯇꯧꯔꯅꯨꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯗ ꯍꯦꯛꯇ ꯇꯥꯏꯅꯕꯁꯦ ꯇꯥꯏꯅꯔꯤꯅꯦ ꯅꯨꯄꯤꯁꯤꯅ ꯃꯃꯥꯁꯤꯅ ꯃꯆꯥꯅꯨꯄꯥꯗꯣ ꯆꯤꯡꯃꯤ ꯂꯧꯔꯨꯔꯣꯏꯅ ꯑꯣꯖꯥ ꯑꯣꯏꯍꯟꯕ ꯅꯠꯇꯦꯕ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯃ ꯐꯪꯗꯅ ꯆꯤꯡꯗ ꯇꯥꯕ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯂꯧꯅꯔꯀꯥꯟꯗ ꯃꯆꯥꯁꯦ ꯐꯪꯉꯀꯥꯟꯗ ꯃꯁꯨꯗꯨ ꯐꯪꯉꯀꯥꯟꯗ ꯃꯌꯨꯝꯗ ꯂꯥꯛꯇ ꯌꯥꯗꯕꯅꯤꯅ ꯄꯥꯎꯗꯣ ꯍꯥꯏꯗ ꯌꯥꯗꯗꯅ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯒꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯆꯥꯎꯔꯕ ꯄꯨꯟꯁꯤ ꯑꯃ ꯐꯣꯡꯗꯣꯛꯏꯕꯅꯤ ꯀꯩꯅꯣ ꯃꯥꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯅ ꯅꯆꯥꯁꯤꯕꯨ ꯆꯤꯡꯃꯤ ꯑꯣꯏꯈ꯭ꯔꯣ ꯅꯇꯨ ꯅꯆꯥ ꯊꯤꯔꯨꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯄꯗꯤ ꯅꯠꯇꯦꯗꯅ ꯑꯣꯖꯥ ꯑꯣꯏꯕ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯆꯠꯈꯤꯕꯅꯤ ꯃꯥꯏ ꯄꯥꯕꯨꯡꯅꯗꯤ ꯏꯆꯥꯁꯦ ꯀꯔꯤꯗ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯗꯦꯗꯣ ꯑꯩꯗꯤ ꯅꯨꯄꯥꯁꯤ ꯆꯥꯎꯆꯠ ꯆꯠꯄꯅꯤꯅ ꯃꯥ ꯆꯠꯂꯒ ꯌꯦꯡꯉꯨꯕꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯃꯥ ꯂꯥꯏꯅꯤꯡꯉꯤꯅꯦꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄꯤꯕꯗꯣ ꯅꯥꯃ ꯁꯣꯜꯂꯤꯕꯅꯤ ꯃꯂꯥ ꯄꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯇꯧꯗꯤ ꯇꯧꯗ꯭ꯔꯦꯗꯣ ꯁꯣꯏꯔꯛꯂꯒꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯏꯟꯊꯣꯛꯄꯤꯕ ꯁꯤꯕꯨ ꯏꯊꯟꯇꯒꯤ ꯏꯆꯥꯔꯥ ꯍꯥꯏꯅ ꯅꯨꯄꯤꯁꯤꯅ ꯏꯕꯣꯍꯟꯒꯤ ꯃꯃꯥꯁꯤꯅ ꯃꯕꯥꯅꯤꯒꯤ ꯗꯥꯏꯂꯣꯒꯇꯨꯅꯤ ꯄ꯭ꯔꯦꯒꯥꯞꯁꯤꯗ ꯎꯠꯂꯤꯁꯦ ꯑꯗꯨꯒ ꯒꯣꯄꯥꯜ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯁꯥꯎꯏ ꯍꯥꯏꯔꯛꯏ ꯕꯦꯕꯥꯔ ꯂꯩꯇꯕ ꯁꯥꯔꯗꯅ ꯕꯦꯕꯥꯔ ꯂꯩꯇꯅ ꯉꯥꯡꯕ ꯁꯥꯔꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯦ ꯉꯁꯤꯗꯒꯤ ꯍꯧꯅ ꯏꯕꯣꯍꯜꯒꯤ ꯃꯋꯥ ꯃꯄꯥꯎꯁꯦ ꯍꯦꯛ ꯇꯝꯂꯛꯄꯗ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏꯗꯕꯅꯤ ꯃꯄꯥ ꯌꯥꯝ ꯁꯥꯎꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯍꯥꯛ ꯔꯥꯙꯥ ꯀꯨꯟꯗꯗ ꯆꯠꯈꯤꯕ ꯃꯥ ꯔꯥꯙꯥ ꯀꯨꯟꯗꯁꯤ ꯀꯩꯅꯣꯅꯤ ꯂꯥꯏ ꯅꯤꯡꯐꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯗꯦꯜꯂꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩ ꯔꯥꯙꯥ ꯀꯨꯟꯗꯁꯦ ꯃꯁꯩꯁꯤꯗ ꯂꯥꯏ ꯅꯤꯡꯐꯝ ꯃꯣꯏꯒꯤ ꯂꯩꯕ ꯂꯥꯏꯅꯤꯡꯕꯁꯤꯡꯁꯤꯒꯤ ꯂꯩꯐꯝ ꯃꯣꯏ ꯑꯈ꯭ꯂꯥꯁꯨ ꯂꯩ ꯑꯗꯨꯗ ꯂꯩꯈ꯭ꯔꯒꯦꯅ ꯃꯤ ꯆꯠꯅꯕ ꯂꯩꯅꯕ ꯌꯥꯎꯕ ꯅꯍꯥꯛꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯅꯥꯝ ꯁꯣꯜꯂꯤꯕ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯕꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯄ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯁꯨꯝ ꯂꯩꯈꯤꯒꯗ꯭ꯔꯥ ꯃꯤꯅ ꯕꯦꯕꯥꯔ ꯇꯧꯔꯤꯕ ꯑꯎꯕ ꯃꯤꯅ ꯀꯣꯛ ꯅꯣꯜꯂꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯙꯔꯃ ꯉꯥꯛꯇꯕ ꯃꯍꯥꯛꯄꯨ ꯏꯆꯥꯅꯤ ꯍꯥꯏꯈꯤꯒꯗ꯭ꯔꯣ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯆꯥꯎꯕꯤꯅ ꯀꯞꯂꯗꯨꯅ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯑꯩꯗꯤ ꯍꯨꯟꯗꯣꯛꯆꯕ ꯉꯝꯖꯔꯣꯏ ꯑꯩꯗꯤ ꯃꯃꯥꯁꯤꯅ ꯃꯆꯥꯁꯤꯡꯁꯦ ꯃꯣꯏꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯇꯧꯔꯁꯨ ꯊꯥꯗꯣꯛꯄ ꯉꯝꯗꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯖꯕꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯇꯧꯐꯝ ꯈꯪꯗꯕꯒꯨꯝ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣꯏ ꯕꯣꯍꯜ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯦꯡꯊꯥꯔꯤ ꯒꯣꯄꯥꯜ ꯃꯆꯥꯅꯨꯄꯥ ꯏꯕꯣꯍꯜ ꯑꯁꯤ ꯎꯈ꯭ꯔꯨꯜꯗ ꯑꯣꯖꯥ ꯑꯣꯏꯈꯤꯕ ꯆꯍꯤ 5 ꯁꯨꯔꯦ ꯃꯍꯥꯛ ꯇꯥꯡꯈꯨꯜ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯃ ꯂꯧꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯄꯣꯛꯂꯦ ꯑꯩ ꯇꯥꯡꯈꯨꯜ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯃꯣꯏ ꯀꯝꯄ꯭ꯂꯦꯛꯁꯟꯒ ꯌꯥꯝ ꯐꯖꯕ ꯑꯗꯣ ꯑꯩꯒꯗꯤ ꯌꯥꯝ ꯇꯤꯟꯅꯩ ꯇꯥꯡꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯒꯁꯦ ꯃꯄꯥ ꯃꯃꯥꯒꯤ ꯑꯃꯠꯇ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯑꯁꯤꯕꯨ ꯇꯥꯡꯈꯨꯜ ꯑꯃ ꯂꯧꯔꯛꯄꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯄꯥꯕꯨꯡ ꯒꯣꯄꯥꯜ ꯑꯁꯦ ꯄꯪꯀꯣꯠꯅꯤ ꯄꯪꯀꯣꯠ ꯑꯩꯁꯦ ꯀꯩꯅꯣꯕꯨ ꯂꯥꯏ ꯅꯤꯡꯕꯗ ꯌꯥꯝ ꯍꯛꯆꯟꯅ ꯅꯤꯡꯕ ꯑꯗꯨ ꯍꯤꯟꯗꯨꯒ ꯆꯠꯄ ꯍꯤꯟꯗꯨꯏꯖꯝ ꯊꯥꯖꯕꯁꯤ ꯅꯠꯇꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯂꯩꯁꯜꯂꯒ ꯅꯤꯡꯕ ꯂꯥꯏꯁꯤ ꯂꯥꯏꯒꯤ ꯅꯤꯡꯕꯁꯦ ꯃꯁꯦ ꯀꯩꯅꯣꯅꯤ ꯄꯪꯀꯣꯠ ꯍꯥꯏꯅ ꯀꯧꯏ ꯃꯁꯦ ꯑꯩꯒꯤ ꯒ꯭ꯔꯥꯟꯐꯥꯗꯔ ꯏꯄꯥꯒꯤ ꯃꯄꯥꯗꯨꯁꯨ ꯄꯪꯀꯣꯠꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏ ꯅꯤꯡꯕꯗꯣ ꯑꯩꯁꯦ ꯈꯔ ꯂꯧꯕ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯑꯩꯁꯨ ꯂꯥꯏ ꯌꯥꯝ ꯊꯥꯖꯖꯕ ꯂꯥꯏꯅꯤꯡꯗꯨꯗ ꯃꯂꯥ ꯆꯠꯄꯅ ꯃꯥꯒꯤ ꯃꯊꯧꯅꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯂꯥ ꯊꯥꯗꯣꯛꯇꯦ ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯟꯗ ꯐꯝꯂꯗꯨꯅ ꯃꯂꯥ ꯆꯠꯂꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯁꯨꯃꯥꯡꯗ ꯃꯥꯡꯒꯣꯟꯗ ꯇꯨꯕꯠ ꯆꯠꯄ ꯉꯝꯂꯝꯗꯦ ꯃꯥꯅ ꯂꯥꯏꯗꯨ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕꯅꯤ ꯃꯥꯅ ꯃꯂꯥ ꯆꯠꯄ ꯍꯥꯏꯁꯦ ꯃꯔꯥꯏꯕꯛꯇ ꯆꯟꯗꯣꯜ ꯏꯄꯥꯛ ꯄꯥꯛꯅ ꯉꯧꯔꯣꯛ ꯉꯧꯅ ꯊꯤꯜꯂꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗꯤ ꯆꯟꯗꯣꯜꯒꯤ ꯆꯤꯡꯗꯨꯝ ꯑꯃ ꯈꯤꯟꯕꯒꯨꯝ ꯎꯏ ꯆꯟꯗꯣꯜꯗꯨ ꯌꯥꯝ ꯄꯥꯡ ꯊꯤꯜꯂꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯔꯤꯒꯁꯦ ꯌꯥꯝ ꯄꯤꯛꯅ ꯍꯥꯞꯇꯦ
ยามปากนะฮับปะกะจันโดนดุงอาตัวอุบอดูบุนี้สิเด describe ตัวริเซมาได้บักตะจันโดลิปากนะเงาโรงงนะทิลละจุนะพัมจุนะเลยบะดูอุบดีจันโดลิกิสิงดุมอามาขินบะกุมอุยกบีกัลปนานีสุกิมาติยามเจ้านะทิลเลหาริมหากิมาลากิลิกสิงอาชินากุรุนะตัมบีระก็อิสเดบกินามตนะตนะatay nam so hapsin bacali ay di mana dung kitang kano taw bani Krishna gi nam so lo hay bani taseng na di adoy so atopa so mana khalli do adu buni san chang la pas lawi ay di mala chali ngai da sendang na phog sa ba tan thui angang lang ba che mi lak pa khuding kawi wari su sai nam so dum son ba adura hapsan bacali hay je mahaki mala da sandaba nam laite jagat punama ase ईश्वरगी मसकनी ईश्वरगी नामनी हाइना खंडोकलब्रा खंगदे महाकी मालादा चंदोन अमुक चंदबा अमत लेत्रे महाकी अथोइबा मगुन अमसु लेरी अमांग असेंग यामना खाइदुई आइदि मागी कैरेक्टर से डिस्क्राइब तौर इमनी कबिना आइबना नोंमदा तरा तगी तादना इरुजै हाइबा याय आइदि अमांग असेंग याम खाइदोकबाइदि मसी गिनुंगी वाखलोनसे सुमाइना तौबने नोंमदा तरारक्तै तादना इरुजै सि हुजिकि आंगांना करिमता थाजररोइको अदु आइदि थाजै मरमदि अखोइना मनुंग अचौबदा चंगबा मतम सिदा अखोइ इरुजैबा लोइनबा अखोइसु अखोइ इसासिसु योगलकवा मतमदा दु यामनादि हाइजिनिक ओइजानि हुजिकि दु नते मतमदुगी मनुंग अचौबसिदि अदुना मदुगी जाम नुंग करिकासे कइनो ओइदा समगनागा समनै लैपाक पाइ असिना सिंगवा यामना प्रिंसिपल से मसे अखोइसि खरका समनजहोबा हाइतारे अदुना मपालिपान थोपदा असेंग अमांग खाइबने फी होंदो होंजिन तौबने मला चटपने असिना महाकी नोंमगी मथौ ओइरि असिगुंबा इमुंग असि दा महाकी मचानीना इबुहलना तांकुल चनु अमा लौरपा असिदा कयादा ओना तैनबो ओइरबा तांकुल चनु सिंगसिना कइनोनी जातसि मोइना क्रिस्टियन ओइखिबा अदुगा अखोइना सोमदना हिंदू ओइखिबा मोइसु क्रिस्टियन से पोपदगी ओइरकपा नते मोइसु लौबनी ब्रिटिश सिंगसिना याम सिंगबनिना मोइसे चिंगदा तमसिददी अखोइना हिंदू से ओइनखरबनिना मोइना तमगी मी सिंगसिददी ओहनबा ngamgidaba aduga chingdadi moigi dharma se amal laitringai matamda education se phajana pira kanda moigi dharma se sandokpo oina tawgiba aduna moise christian oibani aduna hindu ga christian ga ani dugi marakta chanaron onnarakpa adagi saksa yuthak loina bak onabani na yaningdri ni da matam khara leraga paw ma lagle iboholna irakpa chithi ni ima angang lobina ba leitraduna yamna ware ima amta lapiu haibati mama macha singsina mama da he nauti sajai oina jaidana ada macha du sumako mukut diauropa de kitang mating pamakpa pawa chita bada chaubi harau bagi hainingai leitre nungsiraba masu ama mamangda phal chongthoktuna abok haina kaurakpagum khankhre masugi masuni mapabu masuni pabu masak uningbana angawbi ama oikhre masunu papu eduda papu pasisu yam lumiba akoi manipur haigadra mani ayambana nupa se yamna lummeba nupa di kainoni kaina thangjau ni kaina yamna kai haini nupa pokte kaina nupi ka se mari manga ga luhonga mi potni da aduni nupa pok adudagi supo pokta dum yawrine aduna mabu masak uningbadagi angawbi ama oikhre mangonda chingi mamoni amana arapani haiba pungkaw kawkhre paw hekta badal lekai gi maru mapang mase machan kusi enjenduna wari sarami aikoi bohalgi nakta chatpa tare angang lobina bala o haibire hairiye isudo mapu maben kana lejadaba oiraduna pangkap kaplam batare mana imagination do haigalaiba ma masu se tawbagi di masu haibese yamna nungsiba aigisu isu leiramnina isu yam nungsi aduna ibuhongi mama desu masusi pauta bade mangawre isu gi nakta sum kosen jenduna wari sajarami ngasi di chawina cha insang ningthi na thongla duna yamna masana na gopal bu pijak tawrami hangai so dum tawbani da doda numitugi magi bitto adui wari ni chawina insang hap la duna tamna hairi angang adubu kamdawram gadabano khangdrene gopalna chakhom khara chauna hairi kanano angang haibabo
ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯎꯕꯤꯅ ꯈꯨꯗꯣꯡ ꯆꯥꯕ ꯂꯧꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯃꯥꯏ ꯄꯥꯕꯨꯡꯁꯨ ꯐꯠꯃꯟꯗꯦꯀꯣ ꯅꯆꯥꯅꯤ ꯅꯁꯨꯅꯤ ꯃꯤꯆꯥ ꯃꯤꯈꯨꯟꯅꯁꯨ ꯅꯠꯇꯦꯗꯅ ꯒꯣꯄꯥꯜꯅ ꯆꯥꯎꯕꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯏꯕꯣꯍꯜꯒꯤ ꯋꯥꯔꯅꯦ ꯑꯗ ꯑꯃꯗꯨꯅ ꯈꯪꯖꯅꯔꯛꯇ꯭ꯔꯤꯕꯅꯤ ꯌꯥꯗꯦꯕ ꯇꯥꯍꯜꯂꯤꯕ ꯏꯕꯣꯍꯜꯒꯤ ꯋꯥ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯒꯤ ꯑꯣꯏꯒꯗꯒꯦ ꯅꯁꯨ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯐꯖꯩ ꯃꯄꯨꯛꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯅꯩꯗꯣ ꯑꯗꯨꯕꯨ ꯃꯄꯨ ꯃꯕꯦꯜ ꯂꯩꯖꯗꯕꯒꯨꯝ ꯇꯔꯛ ꯂꯩꯔꯝꯒꯗꯕꯗꯨ ꯈꯜꯂꯨꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯒꯣꯄꯥꯜꯅ ꯆꯥꯎꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯥꯎꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯔꯣꯏꯗꯧꯕ ꯃꯪꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯂꯥꯛꯄ ꯑꯁꯤꯗ ꯑꯩꯍꯥꯛ ꯅꯪꯅ ꯍꯥꯏꯔꯤ ꯃꯈꯩ ꯌꯥꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯙꯔꯃ ꯑꯣꯟꯅꯕ ꯆꯤꯟꯖꯥꯛ ꯇꯤꯟꯅꯗ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯛꯇ꯭ꯔꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ ꯅꯍꯥꯛ ꯋꯥꯐꯝ ꯑꯁꯤ ꯄꯜꯂꯅꯨ ꯅꯪꯒ ꯑꯩꯒ ꯋꯥ ꯄꯉꯥꯡ ꯉꯥꯡꯅꯔꯛꯂꯕꯗꯤ ꯍꯅꯨꯊꯪꯗ ꯐꯖꯕ ꯑꯣꯏꯔꯔꯣꯏ ꯍꯅꯨꯔꯒ ꯈꯠꯅ ꯆꯩꯅꯕꯗꯣ ꯑꯗꯨꯒꯤꯅꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯜꯂꯛꯂꯅꯨ ꯆꯥꯎꯕꯤꯅ ꯃꯥꯏ ꯄꯥꯕꯨꯡꯅ ꯙꯔꯃꯗ ꯍꯥꯏ ꯅꯆꯥꯁꯨ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ ꯃꯁꯨ ꯅꯨꯡꯁꯤꯕꯁꯤꯕꯨ ꯙꯔꯃꯗ ꯃꯌꯥꯎꯗ꯭ꯔꯕꯔꯣ ꯒꯣꯄꯥꯜꯅ ꯏꯆꯥ ꯏꯁꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯃꯥꯖꯅ ꯌꯥꯗꯕ ꯊꯕꯛ ꯑꯩꯅ ꯀꯔꯝꯅ ꯌꯥꯐꯝ ꯊꯣꯛꯄꯒꯦ ꯑꯩꯍꯥꯛꯅ ꯊꯤꯜꯂꯤꯕ ꯆꯟꯗꯣꯜ ꯑꯁꯦ ꯄꯪꯊꯤꯟ ꯊꯤꯟꯕ ꯅꯠꯇꯦꯌꯦ ꯏꯁꯥꯒꯤ ꯙꯔꯃ ꯉꯥꯛꯀꯗꯕꯅꯤ ꯆꯥꯎꯕꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯕꯥꯃꯣꯟꯒꯤ ꯑꯩꯒ꯭ꯌꯥ ꯍꯣꯏ ꯁꯦꯡꯗꯣꯛꯄꯤꯔꯒ ꯄꯨꯡꯁꯦꯡ ꯁꯦꯡꯉꯦ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯕ꯭ꯔꯍ꯭ꯃ ꯁꯣꯚꯥꯅꯒ ꯁꯦꯡꯗꯣꯛꯏꯗꯣ ꯒꯣꯄꯥꯜꯅ ꯈꯔ ꯁꯥꯎꯔꯞ ꯄꯨꯔꯥꯟ ꯐꯥꯛꯄ ꯍꯩꯔꯦꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯠꯂꯨꯔꯕꯗꯤ ꯑꯩꯒꯤꯁꯤꯗ ꯆꯪꯕꯤꯔꯛꯀꯅꯨ ꯅꯆꯥ ꯅꯨꯡꯁꯤꯕꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯣ ꯆꯥꯎꯕꯤ ꯆꯠꯂꯕꯁꯨ ꯆꯠꯆꯈꯤꯒꯦ ꯂꯩꯌꯨ ꯍꯥꯏꯔꯒ ꯂꯩꯖꯒꯦ ꯃꯥꯏ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯖꯔꯛꯄꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯗꯅ ꯃꯥꯏ ꯄꯥꯕꯨꯡꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯀꯅꯥꯅꯕꯨ ꯑꯃꯥꯡ ꯑꯁꯦꯡ ꯑꯁꯨꯛ ꯈꯥꯏꯕ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯒꯗꯒꯦ ꯅꯆꯥꯅꯁꯨ ꯐꯥꯎꯕ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯖꯤꯜꯂꯛꯂꯦ ꯕꯥꯃꯣꯟꯒꯤ ꯑꯩꯒ꯭ꯌꯥ ꯊꯧꯔꯥꯅꯤꯁꯤꯡ ꯑꯁꯦ ꯃꯩꯇꯩ ꯅꯤꯉꯣꯟꯅ ꯑꯣꯏꯕ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯁꯦ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯦ ꯕꯥꯃꯣꯟ ꯑꯗꯨꯃꯛ ꯃꯑꯣꯏꯔꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯟꯅꯒ ꯈꯨꯝꯅꯕꯁꯤ ꯆꯠꯅꯗꯦ ꯕꯦꯚꯥꯔ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯕ ꯃꯅꯦꯝꯄꯣꯛꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯊꯛ ꯊꯣꯡꯕꯅ ꯉꯥꯡꯕ ꯃꯇꯝꯁꯤꯗ ꯍꯪꯒꯠꯅ ꯈꯨꯝꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯌꯥ ꯆꯠꯅꯔꯝꯗꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯆꯥꯎꯕꯤꯗꯣ ꯎꯈ꯭ꯔꯨꯜ ꯌꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯃꯣꯠꯂꯕ ꯍꯪꯒꯣꯏꯔꯕ ꯁꯪꯁꯥꯔ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯆꯤꯡꯒꯤ ꯃꯤꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯋꯥꯈꯜꯅ ꯄꯪꯁꯥ ꯁꯥꯒꯠꯄꯗꯣ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕ ꯏꯁꯪ ꯁꯪꯕ ꯆꯤꯡꯒꯤ ꯂꯝꯗꯝ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯂꯨꯔꯕ ꯁꯪꯕꯥꯟꯅꯔꯕ ꯑꯇꯤꯌꯥꯗ ꯃꯄꯨꯡ ꯐꯥꯔꯕ ꯊꯥꯅ ꯏꯔꯪ ꯂꯪꯕꯒꯨꯝ ꯊꯣꯛꯄ ꯎꯔꯝꯃꯤ ꯍꯦꯛ ꯌꯧꯕꯒ ꯃꯆꯨ ꯑꯗꯨ ꯄꯝꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯔꯝꯃꯤ ꯍꯥꯏꯔꯛꯏ ꯏꯁꯨꯁꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯄꯥꯕꯨ ꯃꯥꯜꯂꯤꯅꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯐꯤ ꯃꯔꯣꯜ ꯍꯥꯏꯗꯣꯛꯂꯒ ꯃꯁꯥ ꯄꯨꯝꯕ ꯅꯥꯜꯂꯗꯨꯅ ꯌꯦꯡꯖꯔꯝꯃꯤ ꯃꯥ ꯎꯈ꯭ꯔꯨꯜ ꯌꯧꯈ꯭ꯔꯕꯅꯤ ꯃꯃꯥꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯧ ꯅꯨꯄꯤꯗ ꯅꯪꯗꯤ ꯀꯝꯗꯧꯔꯤ ꯅꯥ ꯌꯦꯛꯇꯦꯗꯅ ꯏꯃꯥꯗꯤ ꯅꯍꯥꯟꯅ ꯂꯥꯛꯂꯒꯗꯕꯅꯤ ꯍꯛꯆꯥꯡ ꯈꯔ ꯉꯝꯃꯨꯗꯔꯦ ꯍꯥꯏꯖꯜꯂꯤꯕ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯒꯅꯨ ꯅꯪꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯈꯤ ꯎꯈ꯭ꯔꯨꯜꯒꯤ ꯃꯃꯧ ꯑꯗꯨꯒꯤ ꯃꯄꯥ ꯃꯃꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯉꯥꯏꯁꯦꯟ ꯈꯪꯅꯕꯁꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯆꯤꯡꯒꯤ ꯄꯅꯥꯎ ꯁꯤꯡꯅꯥꯎ ꯋꯥꯍꯩ ꯂꯐꯣꯏꯅꯆꯤꯡꯕ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯇꯝꯄꯥꯛꯀꯤ ꯃꯉꯥꯏ ꯅꯨꯄꯤꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯂꯝꯃꯤ ꯍꯥꯏꯗꯤ ꯃꯉꯥꯏ ꯀꯧꯏ ꯑꯩꯈꯣꯏꯅ ꯉꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯏꯃꯧꯒꯤ ꯃꯃꯥ ꯑꯗꯨꯒ ꯃꯄꯥ ꯑꯗꯨ ꯉꯥꯏꯁꯦꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯂꯣꯟꯗꯣ ꯑꯗꯨ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏ ꯆꯤꯡꯒꯤꯗꯤ ꯌꯥꯝꯅꯁꯨ ꯐꯅꯕ ꯌꯥꯝ ꯆꯝꯕ ꯄꯨꯟꯁꯤꯅꯤ ꯃꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯈꯤꯇꯪ ꯑꯃꯨꯛ ꯇꯥꯎꯟꯁꯤ ꯂꯥꯛꯄꯗ ꯇꯝꯒꯤ ꯃꯤꯁꯤꯡꯁꯤꯅ ꯈꯤꯇꯪ ꯃꯗꯨ ꯑꯃꯨꯛ ꯀꯩꯅꯣ ꯐꯣꯔꯃꯦꯜꯅꯤ ꯐꯣꯔꯃꯦꯜ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯝ ꯀꯟꯅ ꯈꯥꯏꯕ ꯑꯃꯗꯤ ꯇꯧꯏ ꯑꯗꯨ ꯃꯣꯏꯒꯤꯗꯤ ꯏꯆꯝ ꯆꯝꯕꯅꯤꯅ ꯆꯤꯡꯒꯤ ꯃꯤ ꯃꯌꯥꯝꯗꯨꯅ ꯃꯉꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯣꯜ ꯇꯝꯂꯝꯃꯤ ꯃꯃꯧ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯁꯥꯟꯇꯤ ꯀꯧꯏ ꯁꯥꯟꯇꯤꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯉꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯆꯤꯡꯃꯤꯅꯤꯗꯣ ꯅꯈꯣꯏꯅ ꯏꯆꯥꯁꯤꯕꯨ ꯂꯧꯁꯤꯟꯕꯤꯅꯤ ꯍꯥꯏꯕꯕꯨ ꯊꯥꯖꯗꯦꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯟ ꯈꯣꯏ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯒꯗꯕꯗ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯆꯥꯎꯕꯤ ꯀꯔꯤꯒꯤ ꯊꯥꯗꯣꯛꯂꯨꯒꯗꯒꯦ ꯏꯁꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯂꯒꯗꯕꯨ ꯏꯁꯨꯕꯨ ꯃꯤꯔꯥꯏꯒꯗꯕ ꯃꯤ ꯂꯩꯇꯦ
ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯏꯁꯨꯁꯤꯕꯨ ꯑꯁꯨꯝ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯝꯃꯤ ꯇꯥꯡꯈꯨꯜ ꯆꯅꯨ ꯁꯥꯟꯇꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯅꯤ ꯇꯣꯡꯒꯥꯅꯕꯤ ꯁꯥꯑꯣꯡꯅꯤ ꯇꯣꯡꯒꯥꯅꯕꯤꯗꯤ ꯌꯥꯝ ꯋꯥꯡꯕꯁꯨ ꯅꯠꯇꯕ ꯅꯦꯝꯕꯁꯨ ꯅꯠꯇꯕ ꯆꯞ ꯆꯥꯕ ꯇꯣꯡꯒꯥꯅꯕ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯉꯧꯔꯗꯨꯅ ꯔꯥꯁꯤ ꯂꯩ ꯃꯍꯥꯛ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯕꯤ ꯑꯃꯅꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯔꯦ ꯃꯅꯦꯝꯅ ꯌꯦꯡꯖꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯟꯇꯤ ꯅꯪꯕꯨ ꯀꯣꯏꯒꯅꯨꯅꯦ ꯃꯅꯦꯝꯄꯣꯛꯇꯨ ꯃꯅꯥꯛꯇ ꯆꯪꯕꯗꯣ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥꯅ ꯃꯥꯅ ꯀꯤꯖꯕꯗꯣ ꯑꯩꯕꯨ ꯅꯃꯥꯃꯛꯅꯤ ꯈꯜꯂꯨꯅꯦ ꯅꯍꯥꯛꯅ ꯏꯪꯕ ꯇꯞꯄ ꯑꯁꯤꯗ ꯁꯨꯝ ꯇꯧꯔꯕꯗꯤ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯅꯤ ꯁꯥꯟꯇꯤꯅ ꯇꯞ ꯇꯞꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯏꯃꯥ ꯑꯩꯗꯤ ꯏꯃꯥ ꯍꯣꯏꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯈꯪꯗ꯭ꯔꯤꯅꯦ ꯏꯀꯨ ꯏꯕꯨꯡꯉꯣꯗꯣ ꯌꯥꯝꯅ ꯂꯥꯏꯅꯤꯡꯉꯤ ꯍꯥꯏꯅ ꯇꯥꯏ ꯆꯥꯎꯕꯤꯅ ꯅꯣꯛꯂꯗꯨꯅ ꯅꯀꯨ ꯏꯕꯨꯡꯉꯣꯅ ꯊꯤꯜꯂꯤꯕ ꯆꯟꯗꯣꯜꯒ ꯎꯔꯕꯗꯤ ꯅꯍꯥꯛꯇꯤ ꯄꯨꯡꯉꯛꯄꯨ ꯉꯛꯂꯅꯤ ꯅꯀꯨꯕꯣꯛꯀꯤ ꯙꯔꯃꯅꯤ ꯍꯥꯏꯗꯨꯅ ꯃꯑꯣꯡ ꯑꯃꯅꯤꯗ ꯍꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯁꯥꯟꯇꯤꯅ ꯏꯃꯥꯅ ꯄꯪꯍꯥꯏ ꯄꯥꯕꯨꯡ ꯍꯣꯏ ꯌꯥꯅꯕ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯤ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯕꯅꯤꯅ ꯆꯠꯅꯔꯣꯟꯁꯦ ꯑꯗꯨꯝ ꯈꯪꯅ ꯉꯥꯡꯊꯣꯔꯛꯄꯗꯣ ꯇꯝꯄꯥꯛꯇꯁꯨ ꯏꯃꯥꯅ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯄꯨꯕꯤꯌꯨ ꯍꯥꯏꯕ ꯆꯥꯎꯕꯤꯅ ꯏꯃꯧꯅ ꯆꯠꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯠꯀꯗꯕꯅꯤ ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ ꯒꯣꯄꯥꯜ ꯑꯗꯣ ꯃꯊꯟꯇ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯛꯄ ꯃꯇꯝ ꯀꯨꯏꯔꯛꯂꯦ ꯃꯌꯨꯝ ꯑꯁꯦ ꯍꯟꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯃꯤꯇ ꯃꯉꯥꯏꯔꯦ ꯂꯥꯏꯅꯤꯡꯕ ꯃꯤꯒꯤꯗꯃꯛꯇꯗꯤ ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯆꯤꯛꯄ ꯑꯁꯤꯗꯤ ꯃꯉꯣꯟꯗꯗꯤ ꯑꯣꯂꯥꯡ ꯑꯣꯟꯊꯥꯎꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯂꯥꯒꯤ ꯂꯤꯛ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯨꯅ ꯆꯠꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯇꯞꯅ ꯍꯦꯛ ꯆꯠꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯂꯤꯛ ꯑꯗꯣ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯗꯨꯅ ꯇꯣꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯨ ꯉꯝꯗꯦ ꯀꯣꯏꯆꯠ ꯆꯠꯂꯤ ꯉꯥꯏꯍꯥꯛ ꯐꯝꯂꯕꯁꯨ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯂꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯆꯥꯎꯕꯤ ꯁꯤꯅ ꯇꯧ ꯁꯥꯔꯤꯁꯦ ꯀꯔꯤ ꯊꯣꯛꯑꯦꯗꯅ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯗ ꯆꯩ ꯆꯥꯎꯕꯤꯕꯨ ꯆꯩꯕ ꯉꯥꯡꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯂꯥꯏꯁꯣꯟ ꯑꯃꯨꯛ ꯑꯣꯏꯔꯛꯂꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯡꯁꯤꯅ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝꯅ ꯁꯦꯕꯥ ꯇꯧꯗꯅ ꯃꯣꯏꯁꯦ ꯂꯥꯏꯅꯤ ꯀꯥꯏꯅ ꯃꯇꯝ ꯑꯃꯗꯗꯤ ꯂꯥꯏꯅꯦꯅ ꯍꯧꯖꯤꯛꯁꯨ ꯈꯟꯕ ꯌꯥꯎꯔꯝꯒꯅꯤ ꯂꯥꯏꯅꯦꯅ ꯂꯥꯠꯂꯒꯕꯨ ꯊꯝꯕꯒꯨꯝꯕꯅꯤ ꯑꯗꯨ ꯃꯣꯏꯁꯦ ꯍꯪꯁꯝ ꯀꯥꯕ ꯅꯨꯄꯤꯁꯦ ꯂꯩꯔꯛꯇꯕ ꯃꯇꯝꯁꯤꯗ ꯃꯣꯏ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯂꯥꯟꯖꯟꯅꯕ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯟ ꯑꯃꯨꯛ ꯐꯦꯡꯕ ꯀꯩꯗꯧꯕ so many ꯊꯤꯡꯁꯦ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯟ ꯇꯥꯡꯉꯒ ꯅꯨꯄꯥꯁꯤꯡꯁꯤꯅ ꯏꯃꯨꯡꯒꯤ ꯂꯣꯟꯆꯠꯁꯦ ꯆꯠꯂꯤ ꯑꯗꯨꯒ ꯑꯆꯧꯕ ꯊꯕꯛ ꯊꯅꯥ ꯆꯠꯄ ꯂꯪꯐꯩ ꯆꯠꯄ ꯑꯗꯒꯤ ꯑꯗꯨꯅꯆꯤꯡꯕꯕꯨꯗꯤ ꯃꯣꯏ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯀꯩꯀꯥ ꯃꯥꯒꯤ ꯁꯦꯕꯥ ꯂꯥꯡꯕ ꯑꯁꯤꯗꯤ ꯃꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯇꯧꯕ ꯍꯩꯖꯕꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯩꯇꯦꯅ ꯑꯩ ꯈꯟꯖꯩ ꯊꯥ ꯑꯃꯔꯣꯝ ꯀꯥꯏꯅꯔꯕ ꯁꯤꯗ ꯒꯣꯄꯥꯜꯁꯦ ꯅꯣꯡꯃꯗꯤ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯗꯅ ꯎꯈ꯭ꯔꯨꯜꯒꯤ ꯒꯥꯔꯤ ꯊꯥꯐꯝ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ ꯎꯈ꯭ꯔꯨꯜꯒꯤ ꯕꯁ ꯄꯥꯔꯀꯤꯡꯗ ꯂꯥꯛꯑꯦꯅꯦ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯍꯦꯛ ꯎꯕꯗ ꯈꯪꯅꯤ ꯆꯩ ꯑꯁꯤ ꯐꯨꯊꯒꯦ ꯒꯣꯄꯥꯜꯅ ꯎꯈ꯭ꯔꯨꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯥꯎꯕꯤꯅ ꯍꯔꯥꯎꯔꯗꯨꯅ ꯃꯥꯁꯨ ꯎꯈ꯭ꯔꯨꯜ ꯌꯧꯈ꯭ꯔꯦꯅꯦ ꯍꯔꯥꯎꯔꯗꯨꯅ ꯍꯩꯃꯥ ꯃꯥꯏ ꯄꯥꯕꯨꯡꯁꯨ ꯌꯧꯔꯛꯂꯦꯗꯅ ꯍꯥꯏꯔꯝꯃꯤ ꯒꯣꯄꯥꯜꯅ ꯁꯥꯎꯅ ꯃꯥꯏ ꯄꯥꯕꯨꯡꯒ ꯍꯥꯏ ꯁꯥꯔꯗꯨꯅ ꯅꯪ ꯉꯁꯤ ꯈꯪꯅꯤ ꯆꯥꯎꯕꯤꯗꯨ ꯊꯧꯁꯥꯗꯦ ꯃꯃꯧ ꯅꯨꯄꯤ ꯁꯥꯟꯇꯤꯗ ꯏꯕꯦꯝꯃ ꯅꯪ ꯄꯥꯕꯨꯡꯅꯤ ꯈꯣꯏꯔꯝꯃꯨ ꯂꯥꯎ ꯅꯀꯨ ꯏꯕꯨꯡꯉꯣ ꯂꯦꯡꯂꯛꯂꯦ ꯃꯥ ꯕꯦꯚꯥꯔꯁꯨ ꯑꯗꯨꯝ ꯇꯝꯕꯤꯔꯤꯅꯤ ꯁꯥꯟꯇꯤꯗꯣ ꯃꯔꯥꯏꯕꯛꯇ ꯆꯟꯗꯣꯜ ꯅꯤꯡꯊꯤꯅ ꯊꯤꯜꯂꯗꯨꯅ ꯅꯤꯡꯊꯤꯔꯕ ꯂꯥꯏꯕꯛ ꯑꯗꯨꯗ ꯁꯤꯟꯗꯨꯔ ꯄꯤꯛꯅ ꯅꯝꯂꯗꯨꯅ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯐꯤꯗꯨꯞ ꯑꯃ ꯃꯀꯣꯛ ꯈꯨꯝꯂꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯒꯣꯄꯥꯜꯗ ꯃꯀꯣꯛ ꯂꯩꯕꯥꯛ ꯇꯥꯅ ꯈꯣꯏꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯒꯣꯄꯥꯜ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯁꯨꯛ ꯅꯤꯡꯊꯤꯔꯕ ꯏꯃꯧ ꯑꯁꯤꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯒꯗ꯭ꯔꯥ ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯔꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯙꯔꯃꯅꯤ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅꯤ ꯑꯊꯨꯝꯕ ꯎꯍꯩ ꯑꯃ꯭ꯔꯤꯇꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯁꯤꯗꯤ ꯆꯥꯎꯕꯤꯅ ꯆꯣꯡꯊꯣꯛꯂꯗꯨꯅ ꯅꯃꯧꯅꯤꯅꯦ ꯅꯃꯧ ꯁꯥꯟꯇꯤꯅꯦ ꯒꯣꯄꯥꯜ ꯃꯈꯨꯠꯇꯩ ꯂꯤꯆꯩ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯍꯪꯂꯛꯏ ꯏꯕꯣꯍꯜꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯏ ꯄꯥꯕꯨꯡ ꯂꯥꯛꯏ ꯇꯥꯕꯗ ꯂꯣꯠꯈꯔꯦ ꯀꯔꯤꯒꯤ ꯂꯣꯠꯈ꯭ꯔꯤꯕ ꯁꯥꯟꯇꯤꯗ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥꯅꯤꯀꯣ ꯅꯍꯥꯛꯅ ꯋꯥꯔꯛꯆꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯧꯗꯣ ꯅꯪꯗꯤ ꯅꯥ ꯌꯦꯛꯄ ꯇꯧꯗꯦꯗꯅ ꯃꯀꯨꯕꯣꯛꯇꯨꯅ ꯑꯃꯨꯛ ꯑꯃꯇ ꯑꯣꯏꯁꯟꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯎꯕꯤꯅ ꯋꯥ ꯌꯥꯟꯁꯤꯜꯂꯛꯂꯦ ꯁꯥꯟꯇꯤꯁꯦ ꯃꯥꯏ ꯄꯥꯕꯨꯡ ꯃꯦꯇ꯭ꯔꯤꯛꯅꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯁꯨ ꯑꯣꯏꯖꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯑꯗꯣ ꯎꯠꯂꯛꯏ ꯑꯉꯥꯡ ꯑꯁꯤ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗꯔꯥ
ꯑꯉꯥꯡ ꯑꯗꯨꯅ ꯃꯕꯨꯕꯣꯛ ꯎꯕꯗ ꯌꯥꯝꯅ ꯈꯪꯅꯕꯒꯨꯝ ꯇꯧꯅ ꯈꯦ ꯅꯣꯛꯇꯨꯅ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ ꯒꯣꯄꯥꯜꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯅꯄꯥ ꯑꯉꯥꯎꯕꯒꯤ ꯃꯆꯥꯁꯤ ꯅꯣꯛꯄꯨ ꯅꯣꯛꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯝꯃꯤ ꯃꯁꯤꯗ ꯃꯣꯏꯒꯤ ꯄꯨꯔꯥ ꯋꯥꯔꯤ ꯃꯆꯥꯁꯦ ꯂꯣꯏꯁꯤꯜꯂꯦ ꯇꯥꯡ 5 ꯊꯥ 10 ꯑꯗꯨꯒ 1869 ꯏꯪꯗ ꯑꯏꯕꯅ ꯋꯥꯔꯤ ꯃꯆꯥꯁꯦ ꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯁꯤꯡꯒꯤ ꯏꯃꯧꯁꯤꯗ ꯌꯥꯝꯅ ꯃꯣꯔꯦꯜ ꯋꯥꯡꯕ ꯑꯗꯨꯒ ꯑꯃꯥꯡ ꯑꯁꯦꯡ ꯍꯥꯏꯕꯁꯦ ꯊꯃꯣꯏꯗꯒꯤ ꯃꯤꯗ ꯑꯣꯏꯔꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯑꯗꯨꯗ ꯑꯣꯏꯕ ꯑꯗꯨꯒ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯒ ꯕꯦꯕꯥꯔ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯏꯟꯕꯣꯔꯟꯗꯒꯤ ꯂꯣꯏꯅꯖꯔꯛꯑꯒꯁꯨ ꯃꯔꯣꯟ ꯊꯣꯛꯑꯁꯨ ꯊꯣꯛꯇ꯭ꯔꯁꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯒꯗꯤ ꯏꯁꯣꯔꯅꯁꯨ ꯌꯥꯏ ꯄꯨꯝꯅꯃꯛꯅ ꯌꯥꯏ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯥꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯕꯤꯔꯤ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯃꯊꯪ ꯑꯃꯨꯛ ꯆꯠꯊꯒꯅꯤꯀꯣ ꯑꯩ ꯊꯤꯀꯥꯗꯥꯔ ꯕꯥꯕꯨꯁꯤ ꯄꯥꯕ ꯍꯧꯖꯔꯛꯂꯒꯦ ꯏꯃꯥꯗ ꯑꯩꯅ ꯁꯤꯟꯅꯗ꯭ꯔꯤꯉꯩꯗ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯃꯌꯥꯝꯅ ꯀꯃꯦꯟꯠ ꯌꯥꯝ ꯊꯥꯕꯤꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯂꯌꯥ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯇꯣꯝꯕꯤ ꯃꯩꯁꯅꯥꯝ ꯀꯤꯡꯁꯟ ꯃꯪꯁꯥꯇꯥꯕꯝ ꯑꯀꯣꯏꯖꯝ ꯏꯕꯣꯍꯜ ꯅꯦꯁꯤꯁꯨ ꯌꯦꯡꯕꯤꯔꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯃꯟꯖꯨ ꯑꯦꯂꯥꯡꯕꯝ ꯑꯥꯔꯤꯐ ꯑꯔꯤꯝꯕꯝꯁꯨ ꯌꯦꯡꯕꯤꯔꯤ Manju Elangbamna Kurumjari Ima, first of all, thanks to respected Oja for narrating the story of my father. Koigi Aiba Gi Ichanupina Thabirakpani. As a daughter, I am very thankful for receiving again my father with regards from RK family. Family Pumnamaki Minari Haina Ibira E. Lansana Chanusu Yengbiri Imana Wari Pari Ngaida Wahigi Artha Haibi Basu Yam Nungaije Akoi Mana Akoigi Pabi Basida Akoina Kangda Basu explain the Wibasini Akoi Magi Akoina Tabada Yamna Nungaiba Akoina Kangda word Adegi word Nataba context Haita record the Gi Akoigi Manipur the perception Raibadu Akoina Kangda Badu so Imana explain the Biri Smain tawdana akhoi ngasi yamna comment mayam lakpiri comment pibirakpagidamakta thakachari imana break si lawraga ising amtang thakpiyo ima Lia Elangbamsu Yengbiri ahanbada grandma bu hairi aduna masu gumba oramgani ayamna nungsi grandma gi wari sitabada adukhi matik nungaijai hai grandma si bobok kain kauradi amuke hena nungsini Lia aduna bobok kaura akhoi masi mayamna bobok kaubada yamna maming chatlabani Koi jam ibohal smain tawdana akhoi yam yengbiri adu ima da muk sinazarage mathangi wari macha thikadar babu pabina bagidamakta adwa marak seisida aigi cha Dr. Ibolna sairing macha ama keno naitom da bajatri haiba do aina angtang parage na tenlaga ne mai khut hen writing na ibane adai du da ne kayam di phaje aina bungona isai se no mata ai pathuk ke ko haina moni permission logre ado makumakri ado maga de pathu ani yam nungai smain tawdana akhoi gi literature lover aduga author mayam ga supun bagi tanjapang basi koina yamna laibak phabani haina khanjai love and like happy rai ima gi damakta ima da sinajari amuka han Thikadar babu oisidana amu ngasagi duna ngasagi imung manung yanadabadagi yabado adune akoina pamjarise hana yanaramaga yanaraktaba kasidi amuka changchanadene adum haita lam chatnaba tawi akoigi kenose family singse aduga hana yadadana leiramakanda amana khalamiba magi asado adugi onna tainaba afaba romda purakanda yamna keno happy family ama oibado adu yam phajaba jingi emosi munna khanjaluragadi yam nungsiba phasu phajaba adu nupi singsigi yam nonglukjaba aduga yamna patient leiba masi yamna masu oibara haina aina khanjai
ꯑꯗꯨ ꯑꯣꯏ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯊꯤꯀꯥꯗꯥꯔ ꯕꯥꯕꯨꯁꯤꯅ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯃꯅꯤ ꯊꯤꯀꯥꯁꯤ ꯀꯔꯤ ꯀꯔꯤ ꯊꯤꯀꯥꯗꯥꯔꯒꯤ ꯇꯧꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯕꯅꯤ ꯑꯍꯤꯡ ꯐꯅ ꯅꯤꯡꯊꯤꯅ ꯊꯦꯡꯂꯦ ꯍꯧꯖꯔꯦ ꯒꯣꯄꯥꯜꯅ ꯊꯥꯎꯃꯩ ꯂꯦꯝꯇꯟ ꯉꯥꯟꯅ ꯊꯥꯜꯂꯗꯨꯅ ꯍꯤꯁꯥꯞ ꯇꯧꯔꯤ ꯂꯦꯝꯇꯟꯒ ꯍꯥꯏꯔꯤꯁꯦ ꯏꯂꯦꯛꯇ꯭ꯔꯤꯛꯀ ꯄꯨꯁꯟꯗ꯭ꯔꯤꯉꯩꯗ ꯂꯦꯟꯇꯟꯒ ꯑꯩꯈꯣꯏ ꯄꯣꯗꯣꯅ ꯂꯥꯏꯔꯕ ꯏꯃꯨꯡꯅ ꯄꯣꯗꯣꯅꯒ ꯊꯥꯟꯖꯕ ꯑꯗꯨꯒ ꯇꯦꯡꯒꯥꯂꯤꯒ ꯀꯥꯕ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯁꯤꯅ ꯂꯦꯟꯇꯔꯟꯒ ꯇꯧꯏ ꯍꯧꯖꯤꯛꯀꯤ ꯏꯂꯦꯛꯇ꯭ꯔꯤꯛꯁꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯗꯦ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯄꯦꯇ꯭ꯔꯣꯃꯦꯛꯁꯀ ꯊꯥꯜꯂꯒꯗꯤ ꯊꯧꯗꯣꯛꯇꯣ ꯌꯥꯝꯅ ꯀꯩꯅꯣ ꯁ꯭ꯇꯦꯟꯗꯔꯠ ꯂꯩꯔꯕꯅꯤ ꯍꯥꯞꯂꯦꯟ ꯍꯥꯏꯅ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯁꯨ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯝ ꯉꯥꯜꯂꯤ ꯃꯦꯟꯊꯟ ꯍꯥꯏꯅ ꯌꯥꯝ ꯆꯥꯛꯈꯟꯕ ꯑꯃꯈꯛ ꯄꯥꯜꯂꯒ ꯍꯦꯛ ꯅꯨꯡꯁꯤꯠ ꯍꯥꯟꯕ ꯀꯥꯟꯗ ꯐꯣꯛ ꯍꯦꯛ ꯀꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯉꯥꯟꯕꯁꯦ ꯑꯗꯩ ꯑꯂꯥꯎꯗꯤꯟ ꯂꯦꯝ ꯀꯥꯀꯥ ꯍꯥꯏꯔꯛꯑꯒꯗꯤ ꯍꯦꯛꯇ ꯌꯦꯡꯅꯤꯡꯕ ꯍꯥꯏꯗꯤ ꯑꯂꯥꯎꯗꯤꯟꯒꯤ ꯋꯥꯔꯤꯒ ꯄꯥꯔꯨꯔꯒ ꯃꯥꯏ ꯂꯦꯝꯀꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯦꯟꯇꯔꯟ ꯊꯥꯡꯃꯩꯁꯦ ꯉꯥꯟꯅ ꯊꯥꯜꯂꯗꯨꯅ ꯍꯤꯁꯥꯞ ꯇꯧꯔꯤꯕ ꯍꯤꯁꯥꯞ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯥꯎꯉꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯕꯒꯨꯝ ꯇꯧꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯗꯤ ꯃꯥꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯀꯥꯟꯗ ꯊꯥꯏꯅꯒꯤ ꯋꯥꯈꯜꯒ ꯅꯤꯡꯁꯤꯡꯉꯛꯄꯗꯨꯅꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯂꯨꯄꯥ 1,000 ꯄꯤꯗꯕ ꯌꯥꯗꯦ ꯅꯨꯄꯥ ꯑꯗꯨ ꯑꯦꯁꯣꯅꯤ इहान हानबा युमदा ओइना मखोगी युमदा ला मा निंगसंगकपदुनी PWD ऑफिसता थबक तौबनी मखा तारै खुराई बुंगोगी लुपा 10,10 गी बिल अदो हयेंग मक लोइजरगे हेंजा थुंजागी वारी नि तौरिसे अदे बिल दो 10,10 गी बिल दो पीरगे 1,000 पिरो हाइदुनी गोपालना हाइपेक नुंगाइबगुम तौई हंगलई इंगना करिनो इबुंगो लुपा 1,000 दिया एसो अदुना खुमलई थौनम मरु गी सना गी लिक परेंग अमगी असामनगा सना खरगी ममलगा पीनबनी आइदि मोय मुंगी साबा दो अदु पीनमनी बिल दु डिमान इदोरिबा अइहाक इमानबा मयांगी ममांगदा लिक अमतंग फावबा यावदबसी ओंथोकना इकाइख्रे गोपालना मपुंगनिंगदा खली इंजीनियर गी एसो सिंगसिदी सनागी थौनम मरुगी लिक सिद्रबदी ऑफिस काबा इकाइना बोइरे मतम असिदा मागी नुपीगी सना अदुसु थोंजिन मयादा लेप्तुना ngangnariba du नुपीगी सना अदुसु मागी नुपी सना अदुसु हाइबनी नुपीगी सना नते मागी नुपी सना अदुसु नुपीदु सना ओइबा अदु सना कासे यामना आरके नि सना हाइदि आरके सो खoi राजकुमारी सु येंगबिरि अदु अदुसु थोंजिन मयादा लेप्तुना ngangnariba du tai आइदि हाइफेताबदो एसो अदुना हाइरे खुराई बुंगोना सारिबा बिल्डिंग अदो सेल यामना तोंगलरोय थोंग थोंनाव पुनम उनिंगथौगी महुत्ता उचाना हापियो फाउंडेशन अदुसु फुट अनिदा लुना तौ हिसाब ता चप चाना सोइदना लौथोकलगा लोइरे हाइदि ngसाइगी केनोने हुजिकता तौरिबा मयाम सिनिने अखोइगी कोलास का से थारा नोंगालगा काइदनागा तौरि मयामसे मसे पैसासे तोंगनबा खनबदा मागी मेजरमेंटो फजना तौदबदुनिदा अरे मपांगी कुयोमदुदा सुनु हाइजलगा अरे कोलास अमा तैसलगा नोंगाल नापीगा होबिदो अदुगी उटलिनी अइबसिना कबिसिना उलिसे गोपालना हाइरई बुंगो अदुगु यागदरने बिल्डिंग अदुगी मपांगलदी वाटपा तारे दो गोपालसिदी यामना थबक सेंगना तौबा सिंगाक्तने मयामना सुनरिबसे हौजिकती थिका अनि सिदी अदु नत्रबदी ठिकादार सिंगना करना हिंगदौरिबनो अदुमाइना चाबा खोटपा तौबसिनी गोपालदी अचुंबा तौदुना सेल तानबा पामी महाकना हाइरई सरकार की थबकनिना खर चेक्सिनना तौबा पामे हयेंग तुंगदा खंगनरक्लगा नुंगाइरोइदो यामना थमोइ सेंगना हाइजे ठिकादार सिना एसोदुना खुराई बुंगोना ठिकादार अनौबो ओइबगी तौरिने अइना यारगा लोइरे अइना बिल सागदौरिबनी से कुइना फमलरोइ हयेंगी ऑफिस nganta लाओ बिल सारमलगे गोपालना इमुंगदा चंगलगे मागी नुपीगी सना नुपी सनादी ngसाइगी लिक सना दु नते नुपीदु सना राजकुमारी सिगा वाता नै कमदौ सिगे मागी लुपा 1,000 पिथोक्त्रबदी बिल असिसु फंगलरोइ मपुरोइबा हना हाइबा इनबी नुपीनी मरिक मकोल मनादा यालिबा पुनम खोमजिलगा महाजोर अमदा चटखी आइदी मोय मुंगदु पैसा लेजदबनिना
ꯑꯩꯈꯣꯏ ꯍꯦꯛ ꯂꯩꯇ꯭ꯔꯒ ꯅꯨꯄꯤꯒꯤ ꯁꯅꯥꯗ ꯁꯅꯥ ꯕꯟꯙꯥꯟ ꯊꯝꯕ ꯈꯣꯠꯄ ꯃꯁꯤ ꯑꯩꯁꯨ ꯌꯥꯝ ꯇꯧꯔꯛꯏ ꯑꯗꯨꯅ ꯑꯗꯨꯝ ꯈꯪꯉꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯏꯟꯕꯤ ꯅꯨꯄꯤꯅꯤ ꯃꯔꯤꯛ ꯃꯀꯣꯜ ꯃꯅꯥꯗ ꯌꯥꯜꯂꯤꯕ ꯂꯩ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯂꯒ ꯃꯍꯥꯖꯣꯟ ꯑꯃꯗ ꯆꯠꯈꯤ ꯒꯣꯄꯥꯜꯅ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯐꯤꯁꯇ ꯍꯦꯛ ꯆꯠꯂꯤ ꯃꯍꯥꯛꯅ ꯑꯣꯐꯤꯁꯀꯤ ꯃꯐꯝ ꯑꯌꯥꯝꯕ ꯐꯝꯂꯗꯨꯅ ꯀꯦꯔꯥꯅꯤ ꯃꯌꯥꯝꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯃꯍꯥꯛꯅ ꯃꯌꯥꯝꯒꯤ ꯆꯥ ꯂꯩꯕꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯩ ꯃꯍꯥꯛ ꯂꯥꯛꯄꯗ ꯀꯦꯔꯥꯅꯤꯁꯤꯡ ꯌꯥꯝ ꯍꯔꯥꯎꯏ ꯀꯦꯔꯥꯅꯤꯁꯤꯡꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯏ ꯍꯧꯖꯤꯛꯀꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤ ꯌꯥꯝ ꯐꯩꯅꯦ ꯄ꯭ꯔꯖꯥꯒꯤ ꯐꯅꯕꯇ ꯈꯜꯂꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯃꯟꯇ꯭ꯔꯤ MLA ꯍꯥꯏꯕ ꯑꯁꯤꯗꯤ ꯅꯍꯥꯟ ꯃꯄꯣꯛꯇ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯃꯄꯣꯛ ꯑꯣꯏꯅ ꯍꯟꯗꯛꯁꯨ ꯄꯣꯛꯂꯛꯏꯕꯅꯤꯅꯦ ꯀꯦꯔꯥꯅꯤ ꯑꯃꯅ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯈꯨꯔꯥꯏꯕꯨꯡꯉꯣꯒꯤ ꯊꯤꯀꯥ ꯑꯁꯤꯕꯨ ꯃꯟꯇ꯭ꯔꯤꯅ ꯄꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯃꯌꯥꯝ ꯋꯥ ꯍꯦꯛ ꯅꯣꯛꯏ ꯀꯦꯔꯥꯅꯤ ꯅꯨꯄꯤꯁꯤꯡꯅ ꯒꯣꯄꯥꯜ ꯊꯤꯀꯥꯗꯥꯔꯒꯤ ꯐꯤꯖꯦꯠ ꯑꯗꯣ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯗꯨꯅ ꯂꯣꯠꯅ ꯅꯣꯛꯏ ꯑꯩꯗꯤ ꯊꯤꯀꯥꯗꯥꯔꯒꯤ ꯐꯤꯖꯦꯠꯇꯣ ꯑꯗ ꯃꯥ ꯐꯩꯖꯣꯝꯒ ꯁꯦꯠꯂꯝꯒꯅꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯐꯩꯖꯣꯝ ꯁꯦꯠꯄ ꯊꯤꯀꯥꯗꯥꯔꯅꯤ ꯐꯩꯖꯣꯝ ꯃꯅꯨꯡꯗ ꯈꯨꯗꯩ ꯑꯔꯥꯡꯕ ꯑꯃꯁꯨ ꯁꯦꯠꯂꯤ ꯌꯥꯝ ꯆꯝꯖꯕ ꯊꯕꯛ ꯆꯨꯝꯅ ꯇꯧꯕ ꯃꯍꯥꯛꯄꯨ ꯅꯣꯛꯅꯕꯗꯨ ꯎꯕꯗ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯏꯕꯦꯝꯃ ꯍꯣꯏ ꯅꯁꯛ ꯅꯇꯧꯅ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯀꯨꯆꯨꯗꯒꯤ ꯍꯦꯜꯂꯤ ꯏꯆꯥ ꯏꯃꯧꯒ ꯑꯣꯏꯅꯤꯡꯉꯤꯗ ꯀꯦꯔꯥꯅꯤ ꯃꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯒꯣꯄꯥꯜꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯏꯟꯖꯤꯅꯤꯌꯥꯔ ꯁꯥꯍꯦꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯗ ꯍꯤꯟꯗꯤ ꯏꯪꯂꯤꯁ ꯃꯩꯇꯩꯂꯣꯟ ꯈꯨꯗꯣꯝꯕꯤꯁꯨ ꯍꯥꯏꯔꯗꯨꯅ ꯂꯣꯜ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯝꯃꯤ ꯍꯩꯇ꯭ꯔꯁꯨ ꯃꯥꯅ ꯉꯝꯅꯕ ꯇꯧꯕꯗꯣ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨ ꯅꯣꯛꯇꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯥꯛꯄ ꯑꯣꯐꯤꯁꯥꯔ ꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯎꯏ ꯅꯣꯡꯃꯗꯤ ꯒꯣꯄꯥꯜ ꯊꯤꯀꯥꯗꯥꯔ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯔꯛꯏ ꯃꯆꯤꯟꯗ ꯊꯤꯀꯥ ꯇꯣꯛꯂꯒ ꯇꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯉꯣꯟꯗꯕꯨ ꯍꯥꯏꯖꯕ ꯍꯧꯅꯗꯦ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯊꯤꯀꯥꯗꯥꯔ ꯑꯇꯩꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯀꯩꯗꯧꯔꯦ ꯍꯪꯅꯔꯛꯏ ꯒꯣꯄꯥꯜꯅ ꯈꯨꯝꯂꯛꯏ ꯍꯦꯔꯥ ꯒꯣꯗꯥꯎꯟ ꯄꯥꯟꯅꯔꯤꯕ ꯏ ꯃꯆꯥ ꯑꯁꯦ ꯃꯤ ꯃꯁꯛ ꯈꯪꯗꯦꯅꯦ ꯃꯁꯛꯅ ꯊꯤꯔꯤꯕ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯅꯔꯤꯕꯒꯦ ꯍꯥꯏꯕ ꯇꯛꯁꯤꯜꯂꯛꯂꯕꯗ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯌꯣꯠ ꯕꯤꯂꯥꯃꯥꯇꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯂꯦꯞꯄ ꯀꯌꯥ ꯀꯨꯏꯔꯕ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯍꯧꯖꯤꯛ ꯄꯣꯠ ꯂꯥꯛꯂꯕꯁꯨ ꯆꯀ꯭ꯔꯤ ꯑꯃ ꯇꯧꯏ ꯕꯤꯂꯥꯃꯥꯇꯤ ꯕꯦꯒ 10ꯒ ꯌꯣꯠꯃꯟ 10ꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯥꯔꯝꯃꯣꯌꯦ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯆꯪꯒꯗꯧꯕ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯑꯦꯁꯣ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡꯗꯣ ꯃꯣꯏꯒꯤ ꯀꯔꯦꯛꯇꯔꯗꯨꯅꯤ ꯁꯤꯕꯨ ꯍꯧꯅꯕ ꯊꯕꯛꯂꯣ ꯅꯍꯥꯟꯁꯨ ꯅꯨꯡꯒꯥꯔꯤ 2 ꯂꯦꯝꯅ ꯊꯥꯗꯕꯤꯔꯝꯂꯤꯕꯅꯤ ꯊꯤꯀꯥꯗꯥꯔ ꯑꯩꯈꯣꯏꯗꯒꯤ ꯃꯆꯨꯝ ꯈꯔ ꯊꯛꯆ ꯆꯥꯖꯗꯨꯅ ꯍꯤꯡꯖꯔꯒ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯤꯌꯥꯝꯗ ꯇꯝꯂꯝꯃꯤ ꯑꯩꯗꯤ ꯃꯉꯣꯟꯗ ꯇꯧꯔꯛꯄ ꯑꯦꯇꯤꯆꯨꯠꯇꯣ ꯃꯥꯅ ꯑꯃꯨꯛ ꯇꯝꯃꯤꯕ ꯒꯣꯄꯥꯜ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯤ ꯃꯉꯣꯟꯗ ꯍꯥꯏꯔꯕ ꯃꯤꯕꯨ ꯄꯦꯜꯍꯟꯗꯅ ꯇꯣꯛꯄ ꯂꯩꯇꯦ ꯂꯩꯀꯥꯏꯒꯤ ꯆꯛꯆꯥ ꯍꯩꯖꯥꯟꯅꯕꯗ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯇꯧꯕꯗ ꯁꯃꯥꯖ ꯁꯦꯕꯥꯗ ꯁꯦꯜ ꯆꯥꯎꯅ ꯍꯥꯞꯄꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕꯁꯨ ꯂꯩꯀꯥꯏꯒꯤ ꯆꯛꯆꯥ ꯍꯩꯖꯥꯟꯅꯕ ꯂꯤꯂꯥ ꯇꯧꯕꯗ ꯃꯍꯥꯛꯅ ꯃꯀꯣꯛ ꯊꯣꯡꯅ ꯐꯝꯖꯕ ꯃꯍꯥꯛꯄꯨ ꯊꯤꯀꯥꯗꯥꯔ ꯕꯥꯕꯨ ꯀꯥꯏꯅ ꯀꯧꯕꯤꯕ ꯑꯁꯤꯇꯅꯤ ꯃꯉꯣꯟꯗ ꯃꯥ ꯄꯥꯝꯕ ꯑꯃꯁꯨ ꯂꯩꯖꯔꯤꯕ ꯃꯍꯥꯛꯀꯤ ꯊꯤꯀꯥꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤ ꯑꯃꯠꯇꯒꯤ ꯈꯨꯠꯁꯨꯃꯟ ꯍꯥꯠꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯍꯥꯠꯈꯤꯕ ꯂꯩꯇꯦꯁꯦ ꯃꯣꯏ ꯊꯤꯀꯥ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯣꯏꯅ ꯁꯨꯕ ꯅꯠꯇꯦꯗꯣ ꯁꯤꯟꯃꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯅꯦꯛꯏꯝꯅꯤꯗꯣ ꯁꯤꯟꯃꯤ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯄꯤꯕꯤꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩ ꯏꯃꯤꯠꯃꯛꯅꯒꯁꯨ ꯎꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯟꯃꯤꯁꯤꯡꯁꯤ ꯌꯥꯝ ꯋꯥꯖꯕ ꯀꯣ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯊꯧꯕ ꯂꯥꯛꯄꯗ ꯊꯤꯀꯥꯗꯥꯔꯅ ꯄꯤꯕꯤꯗꯕ ꯑꯗꯨ ꯄꯤꯕꯤꯗꯕꯁꯦ ꯄꯤꯕꯤꯗ꯭ꯔꯤꯁꯦ ꯕꯤꯜ ꯐꯪꯗꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯨꯅꯤ ꯀꯕꯤꯅ ꯑꯏꯕꯅ ꯎꯠꯂꯤꯁꯦ ꯂꯩꯇ ꯂꯥꯏꯔ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯐꯤ ꯃꯔꯣꯟ ꯐꯥꯎꯕ ꯂꯩꯗꯨꯅ ꯊꯤꯟꯕꯤ ꯃꯥꯗꯤ ꯋꯥ ꯀꯌꯥꯝ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯊꯤꯀꯥꯗꯥꯔꯅꯤ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯄꯗꯁꯨ ꯗꯥꯛꯇꯔꯅꯆꯤꯡꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ ꯑꯗꯨꯕꯨ ꯁꯤꯟꯃꯤꯁꯤꯡꯅ ꯇꯥꯟ ꯆꯥꯕꯗ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯗꯨꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯆꯦꯟꯈꯤꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯝ ꯇꯧꯕꯤꯔꯤꯗꯣ ꯑꯃꯨꯛꯅꯦ ꯍꯨꯔꯥꯟꯕꯤꯕꯒꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯅꯣꯡꯌꯥꯏ ꯌꯧꯔꯛꯂꯦ ꯐꯛꯂꯥꯡ ꯘꯔꯤꯅ ꯃꯈꯣꯟ ꯍꯧꯅ ꯄꯨꯡ 12 ꯌꯩꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥ ꯑꯗꯨꯅ ꯇꯞꯅ ꯂꯥꯛꯂꯒ ꯒꯣꯄꯥꯜꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯦ ꯑꯗꯨꯒ ꯍꯪꯂꯛꯏ ꯇꯧꯔꯤꯁꯤꯕꯨ ꯄꯣꯊꯥꯕꯤꯕ ꯌꯥꯗ꯭ꯔꯤꯕꯔꯥ ꯃꯥ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗ ꯃꯥꯒꯤ ꯍꯤꯁꯥꯞ ꯆꯨꯕꯗꯣ ꯅꯣꯡꯂꯨꯛꯅ ꯍꯪꯖꯩ ꯒꯣꯄꯥꯜꯅ ꯃꯪ ꯐꯥꯎꯅꯕ ꯑꯣꯏꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕꯒꯨꯝ ꯇꯧꯏ
ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯪꯂꯛꯏ ꯍꯤꯁꯥꯕ ꯂꯣꯏꯕꯤꯗ꯭ꯔꯤꯕꯔꯥ ꯂꯣꯏꯔꯦ ꯂꯨꯄꯥ 10,000 ꯃꯥꯡꯂꯦ 15 ꯃꯥꯡꯂꯦ ꯁꯤꯡꯗꯕ ꯌꯥꯗꯕ ꯁꯦꯟꯗꯣꯏ ꯄꯨꯕ ꯁꯦꯜ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯂꯨꯄꯥ 500 ꯑꯃꯁꯨ ꯑꯣꯐꯤꯁꯇ ꯄꯨꯗꯕ ꯌꯥꯗꯦ ꯀꯔꯤꯒꯤ ꯂꯨꯄꯥ 500ꯅꯣ ꯄꯨꯒꯗꯧꯔꯤꯕꯕꯣ ꯆꯦꯛ ꯏꯕꯤꯕꯒꯤ ꯁꯥꯌꯦꯞꯇ ꯄꯤꯒꯗꯧꯔꯤꯕꯅꯤ ꯄꯤꯗ꯭ꯔꯕꯗꯤ ꯏꯕꯤꯌꯨꯒ ꯌꯥꯗꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯎꯕ ꯍꯩꯇꯕꯤ ꯁꯅꯥꯁꯦ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯝꯃꯤ ꯀꯔꯤ ꯑꯣꯐꯤꯁꯅꯣꯅꯦ ꯕꯤꯜ ꯑꯃ ꯁꯥꯕꯗꯁꯨ ꯂꯨꯄꯥ 1,000 ꯁꯣꯏ ꯑꯃ ꯇꯧꯕꯒꯤꯅ ꯂꯨꯄꯥ 500 ꯃꯈꯣꯏꯒꯤꯗꯃꯛ ꯑꯣꯐꯤꯁ ꯂꯤꯡꯂꯤꯕꯔꯥ ꯁꯤꯕꯣ ꯈꯣꯏꯗꯧ ꯆꯥꯛꯅ ꯁꯥꯎꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯗꯤ ꯊꯤꯀꯥꯗꯨ ꯇꯧꯕꯗꯨꯗ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯄꯥꯔꯀꯥꯟꯗ ꯑꯗꯨꯀꯥꯟ ꯇꯧꯔꯀꯥꯟꯗ 15,000 ꯑꯃꯁꯨ ꯃꯥꯡꯉꯕ ꯒꯣꯄꯥꯜꯒꯤ ꯅꯨꯄꯤ ꯏꯀꯥꯏ ꯈꯪꯕꯤ ꯅꯨꯄꯤꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯅ ꯍꯤꯡꯕꯁꯨ ꯄꯥꯝꯖꯗꯦ ꯊꯤꯀꯥ ꯇꯧꯕꯒꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯪꯊꯔꯛꯄ ꯑꯁꯦ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯦ ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯕꯗꯨꯅꯁꯨ ꯃꯈ꯭ꯋꯥꯡ ꯀꯣꯏꯔꯦ ꯑꯩꯗꯤ ꯊꯤꯀꯥꯗꯨ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅꯦ ꯇꯧꯖꯩꯁꯦ ꯃꯤꯒꯤ ꯁꯦꯜ ꯌꯥꯝ ꯇꯣꯜꯂꯦ ꯍꯥꯏꯅꯤ ꯈ꯭ꯋꯥꯡ ꯀꯣꯏꯔꯦꯗꯤ ꯑꯌꯨꯛꯇ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯤꯅ ꯌꯨꯝꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯄꯨꯔꯨꯕ ꯄꯩꯁꯥꯗꯣ ꯑꯁꯨꯝ ꯈꯜꯂꯨꯕꯗ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ ꯂꯧ ꯄꯔꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯌꯣꯟꯊꯣꯛꯂꯒ ꯃꯤꯒꯤ ꯄꯩꯁꯥ ꯁꯤꯡꯗꯣꯛꯈ꯭ꯔꯁꯤ ꯒꯣꯄꯥꯜꯒꯤ ꯄꯨꯛꯅꯤꯡ ꯏꯅꯧ ꯅꯧꯕꯒꯨꯝ ꯇꯧꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯔꯜ ꯑꯁꯨꯝ ꯀꯥꯏꯊꯣꯔꯛꯄ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯑꯋꯣꯟ ꯂꯧꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤꯗꯃꯛ ꯎꯠꯂꯛꯄ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ 10 ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯣꯛ ꯀꯥꯏꯗꯅ ꯂꯩꯔꯤ ꯃꯁꯤ ꯅꯠꯇꯅ ꯏꯅꯐꯤ ꯐꯨꯔꯤꯠ ꯐꯤ ꯃꯈꯜ ꯑꯍꯟꯕꯁꯨ ꯂꯩꯔꯤ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯑꯁꯤꯗ ꯒꯣꯄꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛ ꯐꯨꯔꯤꯠ ꯁꯥꯏꯀꯣꯠꯄꯤ ꯑꯃ ꯐꯥꯎꯕ ꯊꯣꯟꯕꯤꯗ꯭ꯔꯤ ꯒꯣꯄꯥꯜꯅ ꯁꯨꯝ ꯈꯜꯂꯨꯔꯒ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛ ꯍꯟꯗꯛꯇꯤ ꯅꯍꯥꯛꯀꯤ ꯄꯣꯠꯆꯩꯒ ꯑꯃꯠꯇ ꯀꯥꯏꯊꯣꯛꯄ ꯉꯝꯂꯔꯣꯏ ꯑꯩꯗꯤ ꯃꯇꯣꯝꯗ ꯅꯨꯡꯉꯥꯏꯖꯔꯛꯇꯕꯗꯣ ꯍꯧꯖꯤꯛꯇꯤ ꯒꯣꯄꯥꯜ ꯊꯤꯀꯥ ꯇꯧꯕ ꯇꯣꯛꯂꯦ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯁꯥꯔꯗꯨꯅ ꯗꯨꯀꯥꯟ ꯐꯝꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯤꯁꯥꯕ ꯇꯧꯕꯗꯤ ꯂꯦꯞꯇꯦ ꯃꯍꯥꯛꯀꯤ ꯍꯤꯁꯥꯕꯇ ꯑꯁꯨꯝ ꯏꯁꯜꯂꯤ ꯑꯍꯥꯟꯕ ꯊꯤꯀꯥꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯂꯤꯛ ꯀꯣꯟ ꯀꯥꯏꯊꯣꯛꯑꯦ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯄꯨꯝꯅꯃꯛ ꯃꯊꯪ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯊꯤꯀꯥꯗꯅ ꯂꯧ ꯌꯣꯜꯂꯦ ꯑꯍꯨꯝꯁꯨꯕ ꯊꯤꯀꯥꯗꯅ ꯏꯪꯈꯣꯜ ꯑꯃꯨꯛ ꯌꯣꯜꯂꯦ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯅ ꯃꯥꯡꯈꯤꯕ ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝ ꯑꯗꯨ ꯏꯁꯤꯜꯂꯤ ꯃꯔꯛꯇ ꯃꯀꯣꯛ ꯍꯣꯠꯂꯤ ꯅꯤꯡꯊꯝꯊꯥꯒꯤ ꯑꯍꯤꯡꯗ ꯍꯨꯃꯥꯡ ꯑꯅꯞꯄ ꯀꯥꯏ ꯍꯥꯏꯗꯤ ꯅꯤꯡꯊꯝꯊꯥ ꯐꯩꯖꯨꯞ ꯀꯟ ꯁꯨꯞꯄꯗ ꯃꯥꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄ ꯀꯥꯜꯂꯤ ꯃꯍꯥꯛꯅ ꯇꯥꯟꯖꯔꯛꯄ ꯂꯟ ꯊꯨꯝ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯀꯥꯏꯊꯣꯔꯛꯂꯦ ꯑꯁꯨꯛ ꯌꯥꯝꯕ ꯁꯝꯄꯇꯤ ꯃꯥꯡꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯃꯄꯨꯡꯅꯤꯡꯗ ꯁꯣꯜꯂꯤ ꯊꯤꯀꯥ ꯇꯧꯔꯨꯕꯒꯤ ꯃꯥꯡꯂꯦꯗꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯅ ꯑꯅꯨꯇꯥꯞ ꯇꯧꯏ ꯑꯗꯨꯕꯨ ꯒꯣꯄꯥꯜ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯗꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯎꯠꯇꯦ ꯑꯆꯥꯎꯔꯝ ꯄꯥꯝꯖꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯤ ꯃꯍꯥꯛ ꯑꯋꯥꯕ ꯂꯩꯇ ꯂꯥꯏꯔ ꯃꯤꯉꯣꯟꯗ ꯁꯨꯠ ꯎꯠꯇꯦ ꯃꯍꯧꯁꯥꯒꯨꯝꯅ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯁꯃꯥꯖꯒꯤ ꯁꯦꯕꯥꯗ ꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯛꯏ ꯍꯥꯏꯗꯤ ꯃꯥꯗ ꯌꯥꯝ ꯁꯣꯁꯦꯜꯁꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯃꯀꯣꯛ ꯊꯣꯡꯅ ꯊꯕꯛ ꯇꯧꯏ ꯃꯤꯒꯤ ꯂꯩꯇ ꯂꯥꯏꯔ ꯆꯣꯡꯊꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯏ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯃꯥꯖꯒꯤ ꯊꯕꯛꯇ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯃꯥꯡ ꯊꯥꯅ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯛꯏ ꯃꯤꯌꯥꯝꯅ ꯁꯣꯟꯅꯩ ꯃꯍꯥꯛ ꯊꯥꯡꯉꯩ ꯁꯦꯡꯕ ꯊꯤꯀꯥꯗꯥꯔ ꯕꯥꯕꯨꯅꯤ ꯇꯥꯡ 15 ꯊꯥ 4 1989 ꯏꯪꯗ ꯋꯥꯔꯤ ꯃꯆꯥꯁꯦ ꯑꯏꯕꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯝꯃꯤ ꯁꯃꯥꯖꯗ ꯉꯁꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯤꯗꯕꯨ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯔꯤꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯤꯀꯥ ꯇꯧꯗ꯭ꯔꯒꯁꯨ ꯊꯤꯀꯥ ꯇꯧꯕ ꯃꯤ ꯃꯌꯥꯝꯒꯤ ꯈꯪꯉꯤ ꯑꯗꯨꯒ ꯑꯣꯐꯤꯁꯇ ꯆꯠꯄ ꯃꯇꯝꯗ ꯀꯩꯅꯣ ꯑꯃꯗꯒꯤ ꯇꯦꯕꯜ ꯑꯃꯗ ꯐꯥꯏꯜꯁꯦ ꯃꯨꯚ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯆꯨꯝꯅ ꯑꯣꯐꯤꯁꯇꯨꯒꯤ ꯀꯩꯅꯣ ꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯁꯦ ꯊꯣꯏꯗꯣꯛꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯏꯕꯕꯨ ꯌꯥꯝ ꯁꯄꯣꯔꯠ ꯇꯧꯖꯩ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯆꯠꯂꯤ ꯑꯗꯨ ꯌꯥꯝ ꯐꯖꯅꯗꯤ ꯇꯧꯕꯤꯔꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯇꯤꯡꯗ꯭ꯔꯒꯗꯤ ꯊꯕꯛꯇꯨꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯁꯣꯁꯥꯏꯇꯤꯁꯦ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯑꯣꯏꯗꯕ ꯑꯗꯨꯅ ꯁꯤꯅꯆꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯑꯉꯥꯡꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯅ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯐꯠꯇꯕ ꯑꯩꯗꯤ ꯇꯣꯂꯣꯞ ꯆꯥꯔꯤꯗꯨ ꯀꯩꯅꯣꯅꯤ
ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯥꯕꯅꯦꯕ ꯑꯗꯨꯗ ꯑꯆꯥꯔ ꯑꯃꯃꯨꯛ ꯄꯥꯝꯕ ꯑꯗꯨꯒ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯒꯣꯔꯃꯦꯟꯒꯤ ꯒꯥꯔꯤ ꯂꯅꯥꯏꯒꯤ ꯁꯤꯖꯤꯟꯅꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄꯥꯎꯗ ꯑꯗꯨꯝ ꯇꯥꯕꯤꯔꯤꯗꯨꯅꯤ ꯀꯔꯤ ꯂꯝꯗꯅꯣ ꯌꯨꯝ ꯁꯥꯕꯗ ꯀꯃꯥꯟꯗꯣ ꯀꯩꯀꯥ ꯁꯤꯖꯤꯟꯅꯔꯝꯃꯦꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯁꯔꯀꯥꯔꯅ ꯁꯁꯄꯦꯟ ꯇꯧꯕ ꯊꯤꯒꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯩꯈ꯭ꯔꯕ ꯀꯥꯂꯤꯅꯤꯅ ꯃꯨꯊꯠꯄꯗꯤ ꯄꯨꯔꯥ ꯉꯧꯕꯗꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤꯅꯤ ꯉꯁꯤ ꯍꯌꯦꯡꯃꯛꯇꯤ ꯉꯧꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯣꯔꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯃꯤ ꯑꯃꯕꯨ ꯍ꯭ꯌꯨꯃꯤꯂꯦꯠ ꯇꯧꯕ ꯑꯗꯨꯒ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯊꯕꯛꯁꯤ ꯇꯧꯗꯕ ꯐꯥꯏꯜ ꯂꯣꯠꯁꯤꯟꯗꯅ ꯊꯝꯕ ꯑꯁꯤꯅ ꯑꯣꯐꯤꯁꯀꯤ ꯃꯆꯠꯅꯤ ꯑꯗꯨꯒ ꯄꯔꯤꯈꯥꯗ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕ ꯑꯗꯒꯤ ꯃꯥꯔꯛ ꯁꯦꯝꯗꯣꯛꯄ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯆꯠꯅꯗꯅ ꯂꯥꯛꯄ ꯃꯆꯠ ꯑꯃꯅꯤ ꯑꯗꯨꯅ ꯁꯤ ꯁꯨꯝ ꯆꯠꯅꯕꯁꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯑꯐꯕ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯑꯣꯏꯕꯗ खरा वारनी अखोई बुद्धि पुंसीसे मांगी लंबी दी टेंझलअबने अदुगा तुंगी लंबी दुना कनोनी सांगोरबने अदुना अखोई दी अनौबा जेनरेशन से यामना क्लीन ओइना चलहंजनिंगी कबीना अइबने इबिरमी सिंसे मोइति समाज संस्कार तौबा ngaptani ano समाज संस्कार से कमाइना तौगदगे हाइबबु असनंग तोइदु फतेनेना हाइरुरगदी हुजि पवार पाइबनदी अदुम दंडी तौरकदोइनेबा अदोरगदी साहित्य कोइना इरमकांदा पारकांदा ओ माचे अदुना साहित्य से समाज की मिसेलनी हाइदना हाइबिरमिसे यामना चुंबा वाफमनी पुनमपु खोइरमजरी वारी मचा से लोइजरे पुंगी अमामु yamna nungai ima akhoi minute yankhai mathoi mukki live tawre to ima ki phibam kamain tawbiri wari si ahum suba pabi khidra dagi pumna makeng biri ba pumna mangna samtang vote tawbirau yamna nuksi ba comment lakpiri malaya moirang them akhoi ge author amasu akhoi gi yengbiri yang nungai akhoi jam ibohal Babi Sorai Samsu Yengbiri Nongthombam Dolen Dro Su Yengbiri Mina Kumari Yankom Smaintal Dana Kwegi Nasiki Wari Sita Yamna comment Paza Bala Yado Ima Kamanta wa Ima Ahum Suba Ma Pakat Pada ai ahum suba matra try tawrage yamang waban natri aduna ai huji Imagi Matanga Diwari Sang na Pabang Amnaba Manakta Hai Mahiga Tamdana अखोई गेटरेट का खरा थम्मगा मथंगददी त सांगना पाबी नबा अखोई तौमिनसी अदुदी इमाद सिनाजरगे अहुम सुबसे मुकर पाबी नबगी दमकता इपू मंत्री से अमुक ngасai ठिकादार पाखरबनिना इपू मंत्री से अमुक लांथोक्सरगे नुमिसु खरे हेन थेंखरे निंथम थागी अहिंग ओइबना खरसु हेन इंगी माधोमना पारबा फयोम अमा सेली मतमदु फयोम याम सेनबा मल्लबा नेहरू कोट अमा लिली नेहरूना लिटप कोट कोइ कोथोपिदो इंगबना सी कामलदुना इमुंग अदुदा चंगलकपदा खजितंग लुम्बगुम तौना नुंगाइबदि पोई हाइबबु मागी नुपीगी ममांगदा खरा खौतक चाबगुम तुमिन लेखि माइ नुपी ममांगदागासु कोइ खौतक चाबाइदि हे हंगोइबदो अदो करी मंत्रीना कदौरगे से अखोइना येंगमिनरसी मथंगी पेज हांदोक्सरे मागी नुपीना कदाइ चलुरिबनो सु थेंगनागा हलैबनी नुपासिंग से महांगना खुमी खरदंग चौथोकपगुम तौना इसै फांगनरुरिबा इसै फांगनबाइदि अमना मुसागा अमना मु सागा याम नुंगाइबा इसै फांगनबाइना अमा लei मागी नुपी यामना ngakre हाइफेट ngakna yengi asuk kuina leminarapase nongma phadok isai ngangba sutade matam mayambada tumina leiba larik pabana mathauni मागी मतौ अदुगा ngangथोरैबा सिगा खरदंग चानदबगुम तौरदुना मागी नुपी अदु यामना नोकनिंगुरा माले खजिक चेंबाना नोंमी तौरंबदै खोंजेल थोंगना नोकथोरकले हारई माय पाबुंगबु इसैगा तौबिरब्रो तौई महौसादी पला ओइना लेबलंबनी
ꯍꯧꯖꯤꯛꯇꯤ ꯏꯁꯩ ꯍꯟꯕ ꯅꯠꯇ꯭ꯔꯒ ꯗꯨꯍꯥꯗꯒꯤ ꯇꯥꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯀꯌꯥ ꯑꯗꯨ ꯌꯦꯡꯂꯒ ꯈꯔ ꯑꯗꯨꯝ ꯆꯥꯎꯊꯣꯛꯅ ꯇꯝꯖꯈꯤ ꯌꯦꯡꯉꯨ ꯉꯁꯤ ꯑꯩꯅ ꯆꯠꯂꯨꯔꯤꯕ ꯃꯐꯝ ꯑꯁꯦ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯍꯥꯏꯕ ꯂꯝ ꯑꯗꯨꯗ ꯑꯃ ꯊꯧꯕꯥꯜꯗ ꯑꯗꯨꯒ ꯀꯛꯆꯤꯡꯗ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯇꯤꯟꯕ ꯃꯤꯌꯥꯝꯗꯤ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯩꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯤ ꯐꯥꯎꯔꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨ ꯊꯧꯕꯥꯜꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒ ꯃꯥꯅ ꯆꯠꯂꯨꯔꯤꯁꯤꯗꯤ ꯂꯥꯏꯟ ꯑꯝꯇꯅꯤꯗꯅ ꯑꯗꯨ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯍꯥꯏꯁꯤꯅ ꯑꯋꯥꯡꯂꯣꯝꯗ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯂꯩꯗꯣꯏꯅꯦꯕ ꯈꯨꯔꯥꯏꯔꯣꯝꯗ ꯆꯠꯐꯝꯒꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯕꯁꯤꯗ ꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯛꯀꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯏꯁꯩꯒ ꯇꯝꯂꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯊꯥꯛꯂꯒꯦ ꯈꯜꯂ ꯃꯥꯜꯂꯤ ꯃꯍꯥꯛꯅ ꯅꯍꯥꯟ ꯃꯈꯩ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯒ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯜꯂꯛꯏꯕꯁꯤꯗꯤ ꯏꯁꯩ ꯇꯝꯕ ꯑꯣꯖꯥ ꯒꯨꯔꯨ ꯈꯟꯕ ꯆꯠꯄ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯂꯤꯀꯥꯅ ꯍꯔꯥꯎꯖꯕ ꯄꯥꯝꯖꯕ ꯊꯕꯛꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯅꯥꯝ ꯁꯣꯟꯗꯨꯅ ꯃꯤꯔꯛ ꯇꯤꯟꯕ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯂꯤꯀꯥꯅ ꯍꯪꯂꯛꯏ ꯍꯌꯦꯡꯗꯤ ꯀꯗꯥꯏꯗ ꯁꯛꯀꯗꯧꯔꯤꯕ ꯍꯌꯦꯡꯗꯤ ꯈꯔ ꯊꯥꯞꯈ꯭ꯔꯦ ꯃꯣꯏꯔꯥꯡꯗꯒ ꯑꯣꯏꯕ ꯌꯥꯏ ꯌꯥꯝꯅ ꯐꯩ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯁꯪꯒ ꯇꯧꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁꯪꯒ ꯇꯧꯕꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯥꯏ ꯑꯣꯏꯖꯒꯦ ꯍꯥꯏꯔꯤꯕꯅꯤ ꯔꯥꯖꯅꯤꯇꯤ ꯊꯥꯗꯣꯛꯄꯤꯌꯣ ꯔꯥꯖꯅꯤꯇꯤ ꯌꯥꯎꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯀꯌꯥꯗ ꯍꯥꯏꯊꯔꯛꯂꯕ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯜꯂꯝꯕ ꯏꯃꯨꯡꯅꯤ ꯔꯥꯖꯅꯤꯇꯤꯗ ꯗꯥꯎꯟ ꯑꯣꯏꯔꯛꯄꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯀꯥ ꯂꯥꯝꯂꯕ ꯃꯥꯙꯣꯞꯀꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯈꯔ ꯍꯟꯖꯤꯟꯕꯒꯨꯝ ꯇꯧꯈꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯔꯥꯟꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯔ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅ ꯍꯪꯂꯛꯏ ꯑꯩꯒꯤ ꯆꯥꯛꯇꯤ ꯆꯥꯛ ꯂꯣꯏꯔꯕꯔꯥ ꯃꯥꯂꯤꯀꯥꯅ ꯈꯔ ꯏꯪꯅ ꯈꯨꯝꯂꯛꯏ ꯉꯁꯤꯗꯤ ꯆꯦꯡꯁꯨ ꯌꯥꯝꯗꯗꯨꯅ ꯆꯥꯛꯁꯨ ꯌꯥꯝꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯁꯥꯖꯤꯟꯅꯕ ꯅꯠꯇꯦ ꯃꯥꯙꯣꯞ ꯚꯥꯞ ꯇꯥꯏ ꯃꯥꯒꯤ ꯃꯆꯥ 10ꯅꯤ ꯂꯧ ꯌꯥꯝꯅ ꯂꯩꯔꯝꯕ ꯐꯧꯄꯣꯠ ꯌꯥꯝꯅ ꯈꯤꯟꯗꯨꯅ ꯆꯥꯔꯝꯕ ꯏꯃꯨꯡ ꯑꯃꯁꯨ ꯅꯠꯇ꯭ꯔꯦ ꯃꯍꯥꯛꯁꯨ ꯁꯦꯜ ꯊꯣꯛꯄ ꯅꯠꯇ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯆꯥꯔꯤꯕꯅꯦ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯨꯔꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯉꯥꯡꯁꯤꯡꯅꯕꯨ ꯆꯥꯈ꯭ꯔꯕꯗꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯠꯇ ꯊꯛꯀꯦ ꯈꯧꯅꯥꯎ ꯑꯁꯤ ꯀꯪꯂꯦ ꯃꯥꯂꯤꯀꯥꯅ ꯄꯥꯎꯈꯨꯝ ꯊꯨꯅꯃꯛ ꯈꯨꯝꯈꯤ ꯉꯁꯤꯗꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯅꯤꯕ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥ ꯃꯌꯥꯝ ꯑꯁꯤꯅ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯕꯥꯜꯇꯤꯟ ꯄꯥꯏꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯤꯡ ꯊꯤꯔꯨꯕꯕꯨ ꯏꯁꯤꯡ ꯊꯤꯕ ꯈꯪꯗ꯭ꯔꯗꯨꯅ ꯍꯜꯂꯛꯏ ꯍꯨꯏꯗ꯭ꯔꯣꯝꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯀꯪꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯠꯇ ꯀꯨꯝꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯏꯁꯤꯡ ꯇꯥꯡꯕ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯩꯁꯥꯕꯨ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯊꯥꯕꯗ ꯏꯁꯤꯡꯁꯦ ꯐꯪꯉꯦ ꯃꯇꯝ ꯑꯃꯗꯗꯤ ꯄꯨꯈ꯭ꯔꯤ ꯃꯇꯝꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯃꯝ ꯁꯌꯥꯡꯗꯅ ꯁꯌꯥꯡ ꯄꯨꯈ꯭ꯔꯤ ꯇꯦꯔꯥꯗꯅ ꯇꯦꯔꯥ ꯄꯨꯈ꯭ꯔꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯏꯁꯤꯡꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯁꯣꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯃꯇꯥꯡꯗꯨꯅꯤ ꯍꯥꯏꯔꯤꯁꯤ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯤꯡꯁꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯁꯨ ꯍꯥꯏꯖꯤꯟꯅꯕꯒꯁꯨ ꯅꯠꯇꯦ ꯑꯆꯨꯝꯕꯅꯤ ꯃꯍꯥꯛ ꯁꯥꯎꯕ ꯉꯝꯗꯦ ꯁꯥꯎꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯃꯍꯥꯛꯅ ꯁꯨꯝ ꯈꯜꯂꯨꯔꯒ ꯍꯥꯏꯔꯛꯏ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗꯕꯨ ꯏꯁꯤꯡ ꯐꯪꯅꯗ꯭ꯔꯕ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯦꯀꯣ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯈꯤ ꯃꯥꯙꯣꯞ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯋꯥꯠꯇꯦ ꯂꯥꯏꯔꯤꯛ ꯍꯩ ꯃꯤꯑꯣꯏ ꯃꯤꯇꯧ ꯐꯩ ꯉꯥꯡꯊꯣꯔꯛꯄꯗ ꯃꯤꯅ ꯇꯥꯅꯤꯡꯉꯤ ꯃꯤꯅꯨꯡꯁꯤ ꯈꯪꯉꯤ ꯁꯥꯒꯩ ꯖꯥꯠꯁꯨ ꯐꯩ ꯃꯇꯝꯗꯨ ꯁꯥꯒꯩ ꯖꯥꯠ ꯌꯥꯝ ꯌꯦꯡꯅꯔꯝꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯦ ꯁꯣꯁꯥꯏꯇꯤꯁꯨ ꯑꯣꯜꯂꯛꯏꯁꯤꯅ ꯃꯇꯝꯗꯨꯗꯅ ꯅꯨꯄꯤꯁꯤꯡꯁꯤ ꯊꯥꯖꯕ ꯃꯇꯝꯗ ꯁꯥꯒꯩ ꯖꯥꯠ ꯐꯕ꯭ꯔꯥ ꯃꯔꯧ ꯃꯁꯤꯡ ꯂꯩꯕ꯭ꯔꯥ ꯃꯆꯤꯟꯖꯥꯛ ꯆꯥꯕ꯭ꯔꯅꯆꯤꯡꯕ ꯈꯔ ꯃꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯁꯦ ꯈꯔ ꯑꯗꯨꯃꯥꯏꯅ ꯊꯤꯅꯔꯝꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯒꯩ ꯖꯥꯠꯁꯨ ꯐꯩ ꯍꯥꯏꯁꯦ ꯁꯥꯒꯩ ꯖꯥꯠꯀ ꯐꯠꯇ꯭ꯔꯒꯗꯤ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯅꯕ ꯃꯇꯝꯅꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯁꯥꯒꯤ ꯗꯂꯥꯟ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯅꯤꯡꯈꯥꯏꯔꯛꯄꯗ ꯃꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯨꯛ ꯊꯦꯡꯅꯩ ꯔꯥꯖꯅꯤꯇꯤ ꯌꯥꯎꯕꯗ ꯏꯂꯦꯛꯁꯟ ꯂꯦꯞꯄꯗ ꯂꯥꯏꯔꯕ प्रजा दान तौबदा मागी मपाबुंगना थमलंबा संपत्ति पुनमक तुमसिल्लकले महाक समाज संस्कार पुंसी थौदांग याबदा यामना नुंगाइजे लेकाइगी लंबी सेंबदा क्लब साबदा पुखरी तौबदा खोंबाल सेंबदा महाक मांग थादना चोंथोक्तबा लेते दिमान अदुम कंपलसरी मा सपोर्ट तौबा लेकाइगी सिंथा कयादा कमिटी सेंबदा
ꯃꯍꯥꯛꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯚꯥꯄꯇꯤ ꯑꯣꯏꯗꯅ ꯇꯣꯛꯇꯦ ꯁ꯭ꯀꯨꯜ ꯁꯥꯕꯗ ꯀ꯭ꯂꯕ ꯂꯤꯡꯈꯠꯄꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯃꯥꯡ ꯊꯥꯗꯨꯅ ꯁꯦꯜ ꯆꯥꯎꯅ ꯗꯥꯟ ꯇꯧꯏ ꯃꯄꯨꯊꯧ ꯍꯥꯛꯇꯛꯇꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯜꯂꯝꯕꯗꯣ ꯃꯍꯥꯛ ꯊꯛꯇ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡ ꯀꯌꯥ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯎꯠꯂꯤ ꯑꯗꯨ ꯃꯍꯥꯛꯅ ꯊꯤꯡꯕ ꯉꯝꯗꯦ ꯑꯩꯍꯥꯛꯁꯨ ꯅꯤꯡꯁꯤꯡꯉꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯎꯅꯔꯝꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯈꯤ ꯀꯨꯝꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯨꯝ ꯀꯥꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯂꯩꯀꯛ ꯆꯠꯂꯦ ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ ꯃꯥꯙꯣꯞꯅ ꯅꯤꯡꯉꯥꯏꯗꯅ ꯈꯣꯡꯈꯤ ꯇꯜ ꯆꯥꯒꯅꯤ ꯇꯜ ꯆꯥꯔꯒ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯕꯒꯨꯝ ꯇꯧꯅꯤ ꯔꯁꯤꯌꯥ ꯑꯃꯦꯔꯤꯀꯥ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯗꯤ ꯇꯜ ꯆꯥꯗꯨꯅ ꯍꯤꯡꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯈ꯭ꯔꯕ ꯂꯩꯕꯥꯛꯁꯤꯡꯗꯣ ꯑꯩꯈꯣꯏ ꯇꯟ ꯆꯥꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯇꯟ ꯆꯥꯔꯦ ꯍꯥꯏꯔꯒꯗꯤ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯔꯅ ꯍꯟꯊꯅ ꯂꯧꯅꯕꯗꯣ ꯑꯇꯥ ꯃꯣꯏꯗꯥ ꯍꯥꯏꯕꯁꯦ ꯃꯈꯣꯡꯅ ꯂꯥꯛꯎ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯥꯏ ꯄꯥꯕꯨꯡꯗꯤ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝ ꯄꯨꯗꯨꯅ ꯂꯩꯔꯦ ꯄꯩꯁꯥ ꯉꯥꯡꯕ ꯑꯃ ꯐꯥꯎꯕ ꯄꯨꯁꯤꯜꯂꯛꯇ꯭ꯔꯦ ꯃꯥꯙꯣꯞ ꯊꯣꯏꯅ ꯁꯥꯎꯗꯦ ꯍꯥꯏꯔꯛꯏ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯅꯤ ꯂꯩꯕꯥꯛ ꯑꯁꯦ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯑꯁꯥꯗꯣ ꯁꯤ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯈꯥꯡꯈꯤꯕ ꯇꯥꯏ ꯃꯥꯒꯤ ꯅꯨꯄꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯛꯏ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯨꯗꯨꯅ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯗ ꯂꯨꯄꯥ ꯑꯃꯃꯝ ꯄꯨꯁꯤꯟꯕꯤꯔꯛꯂꯕꯗꯤ ꯄꯨꯛꯇꯗꯤ ꯊꯟꯅ ꯂꯩꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯤ ꯁꯨꯗꯅ ꯃꯥꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯦꯅ ꯋꯥꯈꯜ ꯁꯥꯒꯠꯂꯒ ꯂꯟꯁꯤꯡꯗꯨ ꯀꯥꯏꯔꯒ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯤꯒꯨꯝꯕ ꯃꯤꯒꯤ ꯏꯃꯨꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯄꯨꯛꯆꯦꯜ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯛꯊꯒꯅꯨꯗ ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯣꯔꯛꯀꯦ ꯈꯜꯂꯤꯕ ꯃꯤꯅꯦ ꯑꯩꯒ ꯅꯍꯥꯛꯀ ꯃꯣꯠ ꯈꯦꯠꯅꯔꯛꯄ ꯑꯁꯤꯗ ꯊꯕꯛ ꯑꯃꯠꯇ ꯃꯪꯒꯣꯜ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯤꯗ ꯑꯃꯨꯛ ꯈꯤꯇꯪ ꯇꯥꯏꯁꯟꯅꯤꯡꯕ ꯍꯥꯏꯗꯤ ꯃꯥꯅ ꯃꯣꯠ ꯈꯦꯠꯅꯔꯛꯄ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯋꯥꯏꯗꯅ ꯃꯆꯥ ꯇꯔꯥꯗꯨ ꯆꯔꯥ ꯍꯦꯟꯒꯗ꯭ꯔꯥ ꯑꯗꯩ ꯍꯦꯟꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯒꯤ ꯃꯥꯒꯤ ꯗꯤꯃꯥꯟ ꯃꯌꯥꯝꯗꯣ ꯅꯨꯄꯤꯁꯤꯅ ꯄꯨꯗꯅ ꯂꯥꯛꯄꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯏꯄꯨ ꯃꯟꯇ꯭ꯔꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯊꯥꯡꯉꯩ ꯁꯦꯡꯗꯤ ꯋꯥꯔꯕ ꯊꯥꯡꯉꯩ ꯁꯦꯡꯕꯗꯤ ꯌꯥꯝꯅ ꯋꯥꯔꯕ ꯏꯃꯨꯡ ꯑꯃꯅꯤ ꯃꯆꯥ ꯇꯔꯥꯅꯤ ꯃꯌꯨꯝꯗꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤꯗꯃꯛ ꯃꯥꯙꯣꯞꯅ ꯊꯣꯏꯗꯣꯛꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯩ ꯅꯨꯄꯥꯁꯤꯡꯁꯤꯅꯗꯤ ꯀꯌꯥ ꯌꯦꯡꯁꯤꯟꯗꯕ ꯃꯥꯏ ꯅꯨꯄꯤꯗ ꯃꯃꯥꯗꯨꯗ ꯑꯗꯨꯝ ꯇꯥꯕ ꯅꯨꯄꯤꯅ ꯃꯆꯥ ꯌꯣꯛꯄꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯨꯔꯤꯕꯅꯤ ꯃꯥꯂꯤꯀꯥ ꯃꯌꯨꯝ ꯄꯥꯟꯕ ꯍꯩꯕꯤ ꯅꯨꯄꯤꯅꯤ ꯋꯥꯔꯦꯝ ꯉꯥꯡꯗꯦ ꯂꯩꯀꯥꯏ ꯀꯣꯏꯗꯦ ꯊꯕꯛ ꯁꯨꯕꯗ ꯄꯣꯊꯥꯕ ꯑꯣꯏ ꯃꯆꯥ ꯃꯁꯤꯡ ꯌꯥꯝꯕꯒꯤ ꯊꯣꯏꯗꯣꯛꯅ ꯅꯥꯆꯨꯡꯗꯦ ꯂꯥꯏꯅ ꯄꯤꯕꯅꯤ ꯑꯁꯨꯃꯥꯏꯅ ꯈꯜꯂꯒ ꯌꯣꯛꯅꯔꯛꯏꯅꯤ ꯑꯃꯇꯪ ꯐꯪꯖꯒꯦ ꯂꯥꯏꯅꯤꯡꯖꯕꯗ ꯄꯥꯛ ꯐꯪꯕ ꯅꯠꯇꯦ ꯃꯆꯥꯁꯤꯡ ꯑꯗꯣ ꯆꯥꯎꯕ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯗꯒꯤ ꯃꯁꯛ ꯈꯪꯅꯗꯗꯨꯅ ꯑꯍꯤꯡꯗ ꯍꯧꯗꯣꯛꯇꯨꯅ ꯆꯥꯛ ꯄꯤꯖꯕꯗ ꯑꯃꯗ ꯍꯟꯖꯤꯟ ꯆꯥꯈꯤꯕꯁꯨ ꯀꯣꯡꯒꯥꯏ ꯌꯥꯎꯈ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯨ ꯄꯤꯛꯏꯉꯩꯗ ꯆꯥꯛ ꯏꯟꯕꯤꯕꯗꯨꯗ ꯃꯆꯥꯁꯤꯡꯗꯨ ꯌꯥꯝꯃꯛꯑꯕꯅꯤꯅ ꯃꯆꯤꯟꯗꯣ ꯍꯟꯖꯟ ꯁꯨꯝ ꯄꯪꯏꯟꯗ ꯏꯟꯁꯤꯟꯕꯗꯣ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯃꯍꯥꯛꯅ ꯆꯥꯒꯗꯕ ꯄꯣꯠ ꯃꯆꯥꯁꯤꯡꯗ ꯄꯤꯖꯕꯗ ꯍꯔꯥꯎꯅ ꯄꯦꯟꯊꯣꯛꯄ ꯉꯝꯃꯤ ꯉꯁꯤ ꯑꯌꯨꯛ ꯑꯁꯦ ꯃꯥꯂꯤꯀꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯉꯁꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯑꯉꯥꯡ ꯂꯧꯒꯦꯔꯥ ꯏꯁꯤꯡ ꯊꯤꯔꯨꯒꯦꯔꯥ ꯑꯃ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯍꯥꯟ ꯃꯈꯩ ꯑꯍꯤꯡ ꯊꯦꯡꯅ ꯍꯟꯖꯜꯂꯛꯏꯕꯁꯤꯗꯤ ꯃꯤꯇꯤꯡ ꯇꯧꯕ ꯆꯠꯂꯤꯕꯣꯏꯔꯦ ꯔꯥꯖꯅꯤꯇꯤꯁꯤꯗ ꯌꯥꯎꯕꯤꯔꯅꯨ ꯍꯥꯏꯔꯒ ꯂꯣꯏꯔꯦꯅꯦ ꯁꯝꯄꯇꯤ ꯄꯨꯝꯅꯃꯛ ꯌꯨꯝꯕꯥꯜ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯏꯁꯩ ꯁꯛꯏ ꯀꯥꯏꯅ ꯄꯪꯍꯥꯏ ꯍꯩꯖꯟꯕꯗꯣ ꯃꯥꯙꯣꯞ ꯁꯥꯎꯒꯟꯕ ꯃꯤꯇꯥ ꯅꯠꯇꯦ ꯃꯔꯝꯕꯨ ꯆꯥꯔꯕꯗꯤ ꯋꯥꯈꯜ ꯈꯟꯕ ꯃꯤꯅꯤ ꯃꯍꯥꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯁ꯭ꯋꯥꯏꯗꯒ ꯐꯪꯗ꯭ꯔꯕ꯭ꯔꯥ ꯐꯪꯗ꯭ꯔꯦ ꯀꯗꯥꯏꯗ ꯊꯥꯞꯅ ꯄꯨꯡ 2-3 ꯆꯪꯅ ꯊꯤꯔꯨꯒꯗꯕꯅꯤ ꯀꯌꯥꯝ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣ ꯆꯥꯛ ꯊꯣꯡꯅꯅꯕ ꯀꯣꯜꯂꯤꯛ ꯐꯦꯡꯅꯅꯕ ꯐꯤ ꯁꯨꯅꯅꯕ ꯏꯔꯨꯖꯅꯅꯕ ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯈꯪꯕꯤꯗꯦ ꯍꯥꯏꯕꯗꯨ ꯇꯧꯔꯦ ꯃꯥꯙꯣꯞꯅ ꯈꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯨ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯀꯪꯂꯦ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯤ ꯐꯩ ꯑꯗꯨꯕꯨ ꯃꯤꯇꯤꯡ ꯑꯃꯗꯤ ꯂꯩ ꯏꯂꯦꯛꯁꯟꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯈꯜꯂꯨꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯒ ꯅꯣꯡꯊꯛꯇ ꯌꯦꯡꯂꯒ ꯍꯦ ꯄ꯭ꯔꯀꯤꯇꯤ ꯅꯣꯡ ꯄꯨꯕ ꯂꯥꯏ ꯑꯗꯨꯗꯗꯤ ꯀꯨꯝꯁꯤꯗꯤ ꯁꯨꯛꯊꯥ ꯊꯥꯗꯣꯛꯄꯤꯔꯛꯂꯒꯅꯨꯀꯣ ꯄꯨꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯣ ꯆꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯂꯤꯀꯥꯗ ꯍꯪꯂꯛꯏ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕꯁꯦ ꯖꯤꯕꯟ ꯑꯁꯦ ꯁꯦꯟꯅꯕꯤꯌꯨ ꯃꯁꯥ ꯉꯝꯗꯕꯅꯤ ꯁꯥꯟꯇꯤ ꯖꯨꯒꯣꯜ ꯍꯣꯏꯗꯤ ꯁꯥꯟꯅꯕ ꯉꯝꯕꯅꯤ ꯑꯗꯨꯝ ꯁꯦꯟꯅꯕꯤꯌꯨ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯙꯣꯞꯅ ꯃꯣꯟꯇꯛ ꯇꯧꯕ ꯃꯆꯥ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯒ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯏ
ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯁꯛ ꯃꯃꯤꯡꯒ ꯀꯣꯟꯅꯅ ꯃꯨꯟꯅ ꯈꯪꯈꯤꯗꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯉꯁꯤꯗꯤ ꯃꯆꯥꯁꯤꯡ ꯃꯃꯤꯡ ꯍꯪꯅꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯆꯥ ꯃꯌꯥꯝ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯗ ꯑꯉꯛꯄ ꯃꯍꯥꯛꯅ ꯎꯈꯤꯗꯕ ꯇꯥꯈꯤꯗꯕ ꯀꯌꯥ ꯑꯃꯁꯨ ꯇꯥꯕꯒꯨꯝ ꯇꯧꯏ ꯂꯥꯏꯙꯤ ꯁꯥꯟꯅꯕꯗ ꯍꯥꯏꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯐꯤꯖꯦꯠ ꯑꯃ ꯃꯨꯟꯅꯕꯗ ꯈꯠꯅꯈꯤꯕ ꯂꯩꯄꯥꯛꯀꯤ ꯆꯐꯨ ꯃꯆꯥ ꯑꯃꯒꯤ ꯃꯃꯜꯅ ꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕꯗꯧꯅ ꯇꯧꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯀꯨꯞꯂꯕ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯃꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯩꯅꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯣꯏ ꯃꯇꯧꯗꯣ ꯃꯥꯙꯣꯞꯁꯨ ꯃꯆꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃꯒꯤ ꯃꯤꯆꯪ ꯑꯃꯨꯛ ꯑꯣꯏ ꯑꯃꯒ ꯈꯠꯅꯕ ꯑꯃꯨꯛ ꯌꯥꯎ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯔꯥꯖꯅꯤꯇꯤꯒꯤ ꯃꯤꯇꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯈ꯭ꯔꯦ ꯃꯥꯂꯤꯀꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯥꯙꯣꯞꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯃꯨꯡꯗ ꯂꯩꯕ ꯎꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯆꯥ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯎꯖꯕ ꯗꯨꯗ ꯀꯌꯥꯗ ꯄꯦꯟꯖꯈꯤꯕ ꯃꯆꯥꯁꯤꯡꯒ ꯃꯥꯒ ꯁꯨꯇꯣꯛꯅꯕꯒꯁꯤ ꯁꯪꯗ꯭ꯔꯕꯗꯣ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯅꯤ ꯎꯠꯂꯤꯁꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯁꯤ ꯑꯣꯏꯔꯕꯣꯔꯦ ꯍꯥꯏꯅ ꯈꯟꯖꯈꯤ ꯑꯆꯨꯝꯕꯁꯨ ꯑꯆꯨꯝꯕꯅꯤ ꯌꯨꯝꯕꯥꯟꯕꯒꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤꯒꯤ ꯇꯄꯠꯁꯥ ꯍꯥꯏꯕꯗꯣ ꯃꯆꯥ ꯃꯋꯥꯒꯤ ꯁꯦꯕꯥ ꯑꯁꯤꯇꯅꯤ ꯃꯁꯤꯅ ꯑꯜꯂꯝꯗ꯭ꯔꯕꯗꯤ ꯌꯨꯝ ꯈꯨꯗꯤꯡ ꯑꯁꯦ ꯃꯔꯨꯚꯨꯃꯤ ꯍꯥꯏꯗꯤ ꯑꯣꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯤ ꯗꯤꯖꯥꯔꯠ ꯑꯣꯏꯅ ꯀꯔꯤꯝꯇ ꯑꯏꯪꯕ ꯂꯩꯔꯝꯃꯣꯏꯁꯤꯅꯤ ꯃꯥꯙꯣꯞꯅ ꯑꯍꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯏ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯐꯒꯗꯕ ꯃꯃꯥꯟꯅꯕꯒ ꯂꯝꯕꯥ ꯇꯧꯕ ꯉꯝꯒꯗꯧꯕ ꯌꯥꯎꯔꯦ ꯖꯨꯒꯣꯜ ꯑꯁꯤ ꯌꯥꯝꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯉꯤ ꯑꯉꯛꯄ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯉꯤ ꯃꯥꯂꯤꯀꯥꯅ ꯅꯣꯛꯏ ꯅꯤꯡꯉꯥꯏꯅ ꯑꯉꯛꯄꯅꯤ ꯃꯍꯥꯛꯅ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤ ꯃꯈꯩ ꯅꯤꯡꯉꯥꯏꯅ ꯈꯥꯡ ꯂꯥꯛꯄ ꯉꯝꯄꯣꯠ ꯅꯠꯇꯦ ꯃꯥꯙꯣꯞꯅ ꯃꯍꯥꯛꯅ ꯍꯥꯏ ꯁꯤꯀꯤ ꯑꯃꯅ ꯄꯩꯁꯥ 30 ꯑꯣꯟꯊꯣꯛꯎ ꯑꯩꯅ ꯚꯥꯞ ꯇꯥꯕ ꯉꯝꯗꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯄꯨꯊꯣꯛꯇ꯭ꯔꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯪꯉꯤ ꯍꯥꯏꯅ ꯆꯩ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯩꯁꯥ 30ꯕꯨ ꯁꯤꯀꯤ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏ ꯑꯩꯍꯥꯛ ꯌꯥꯝꯅ ꯄꯪꯈ꯭ꯔꯕ ꯇꯥꯈ꯭ꯔꯦ ꯀꯔꯝꯕ ꯒणित ꯁꯥꯁꯇ꯭ꯔꯗ ꯌꯥꯎꯔꯝꯒꯗꯕꯅꯣ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯃꯥꯡꯗ ꯃꯪꯂꯕ꯭ꯔꯥ ꯃꯥꯒꯤ ꯃꯃꯪꯗ ꯃꯪꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯍꯥꯛ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯥꯏꯊꯤꯔꯦ ꯑꯗꯨꯒ ꯈꯔ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯥꯏꯔꯛꯏ ꯃꯥꯂꯤꯀꯥ ꯅꯆꯥꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩꯈ꯭ꯔꯦ ꯃꯥꯅ ꯉꯥꯡꯕꯁꯤ ꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯂꯤꯀꯥ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯅ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯒꯤ ꯃꯁꯛ ꯌꯦꯡꯗꯨꯅ ꯅꯣꯛꯆꯈꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯀꯥꯟꯗ ꯃꯥꯒꯤ ꯏꯃꯨꯡꯗꯨꯗ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗꯣ ꯑꯍꯤꯡ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯥ ꯃꯈꯜ ꯄꯣꯛꯈꯤ ꯍꯔꯥꯎ ꯇꯌꯥꯝ ꯅꯣꯛꯃꯤꯟꯅꯈꯤ ꯑꯁꯤꯅꯤꯗꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯣꯏꯔꯛꯂꯕꯗ ꯇꯨꯃꯤꯟ ꯄꯣꯊꯥꯅꯈꯤ ꯃꯤꯑꯣꯏꯕꯒꯤ ꯑꯁꯥ ꯋꯥꯈꯜ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯑꯉꯛꯄ ꯏꯊꯤꯜꯅꯤ ꯉꯁꯤꯗꯤ ꯃꯥꯙꯣꯞꯅ ꯅꯤꯡꯊꯤꯅ ꯉꯧꯔꯕ ꯈꯥꯗꯤꯒꯤ ꯐꯤꯖꯦꯠ ꯑꯃ ꯁꯦꯠꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯥꯂꯤꯀꯥ ꯑꯩꯍꯥꯛ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯒꯅꯤ ꯙꯟꯃ ꯀꯥꯏꯗꯕꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯂꯕꯤ ꯃꯥꯂꯤꯀꯥꯁꯨ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯈꯨꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯅꯤꯡꯖꯕ ꯄꯨꯟꯁꯤꯒꯤ ꯂꯥꯏꯅꯤꯡ ꯑꯗꯨ ꯊꯨꯡꯂꯦꯗꯅ ꯈꯨꯗꯛꯇ ꯃꯥꯙꯣꯞ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯂꯝꯃꯤ ꯃꯆꯥ ꯃꯌꯥꯝꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯆꯥ ꯑꯃꯗꯤ ꯃꯉꯣꯟꯗ ꯆꯦꯠꯅ ꯀꯣꯜꯂꯝꯃꯤ ꯃꯍꯥꯛꯅ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯂꯗꯨꯅ ꯏꯁꯤꯅ ꯇꯨꯝꯂꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥ ꯃꯌꯥꯝꯗꯨ ꯌꯦꯡꯂꯝꯃꯤ ꯍꯥꯏꯗꯤ ꯃꯥꯏ ꯋꯥꯈꯜꯒꯤ ꯑꯁꯥꯗꯣ ꯃꯪꯂꯥꯟ ꯑꯣꯏꯔꯝꯕꯗꯣ ꯑꯁꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯇꯥꯡ 10 ꯊꯥ 1 1986 ꯏꯪꯗ ꯀꯕꯤꯅ ꯏꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯆꯠꯅꯔꯣꯜ ꯂꯩꯇ ꯂꯥꯏꯔ ꯎꯠꯊꯣꯛꯄ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ ꯁꯃꯥꯖꯒꯤ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯀꯌꯥꯝ ꯋꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯏꯕꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯄꯤꯔꯝꯃꯤ ꯄꯨꯝꯅꯃꯛꯁꯦ ꯑꯃ꯭ꯔꯤꯇꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯀꯥꯏꯕꯦꯟꯅ ꯊꯜꯂꯕ ꯑꯗꯨꯒꯨꯝꯂꯕ ꯃꯣꯔꯦꯜꯅ ꯊꯜꯂꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛ ꯊꯝꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤ ꯃꯆꯥ 3ꯁꯤꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯅꯣꯡꯂꯨꯛꯆꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ 3
ngasi pabibagidamata love and like mayam thabirai akoigi author gi picture si ai amuktanga pukjarake akoi mayam khuriminasi langbam Rajnikanta mingoina panjarabada mana ibiramba kalen thagi lebak lei haiba lairik sigi manungda wari macha imana ngasi pabibani aduga ibirambagidamata akoigi Manipuri literature Manipuri ki sahitya bu yamna inakhulhanba masigidamata akoigi author bu khurumjari matang asida akhoi ngasigi sipung amaga minute 30 chatle comment pibirakpagidamakta yamna thagachari nongthombam Dolendro Sushil Sarangthem Nana Angela adagi akoigi Vishwavani Bhanu Devi yam nungai ma comment yam nungsiba masu pibirai iche mana pabasi tabada yamna nungai jai ariba singi magun henkatpagum tawi writer gi family na su yamna penjai pabiriba iche magi chanupi Monica gana nunga khraba writer singbu nauna ningsing halli haina ibirai akoina masida akoigi Manipuri literature gi thabaksi tawjarakpada author singi yum family na yamna harau na support tawbiraga larik share tawbirakpa pabagi right pibirakpa akoigi Manipuri literature si inakhunbasi uthoksi akoi mayam khangminasi haina akoi semjarakpasida writer gi imung manunggi support yaudragadi akoina masi tawba ngamjaroi aduna madugidamakta hanna thagachari haina insing jage aina matangsida amakhaktanga haijahauge aigi now Vishwavanu si tuta aikoina US ta doctor moi family ga aikoi unagibado aduni ningsingjai adugi nandoi bemado aduga aigadi huji communication si am toina tawjaba ade lari amtang khangdragasu Ojanil Kanta gi dusu bemata dum aduna ibemna loina langla langjinje tawbirakpa haijaba tare aduna ibemabusu tongana thagatjabadi nate pulap thagatpada khwaidagi hena thagatja yam nungai akoina sumain tawraga tanja sabakanda US te lengbirakpadasu na bi unamina kibadu ningsingjari aduga akoina sumain tawdana akoi lambida thengnaba oiragasu akoi soidana kobirau yamna nungaiba haitare moment tu akoina adum wakhanda lehobada thengna khragadi Malaya Moirangthem na ahal oiraba imasina chokthaba leitababu thagachari akoi mana tawbisi akoigi mayamna mamal leiraba khudolni akoina larik ngasi khangdaba akoina parudaba haitare masi amuk paba ngamhanbibada sumain tawdana akoigi comment yam phajaba lai adubu mathangi session da aina masi soidana lokhacharage ngasigi damaktadi ima loisanaba akoi tawjarage ado ima the last word haibiraga akoi program asi loisinjanaba sinjarage punamapu khoiramjari aduga loinana aina kalen thagi leipak lei arke langmongi award su phangkraba adugumlaba yamna syllabus su hujiki chingi mosi yaubani admaina mahairoi singi damakta su mangana ma phanganba adugumba lairikse sigi manung sida wari macha anirak ki thangjagi pajaba sida wari macha ahum ni lanthokjari se masina loire haibadi nachade kariginoida library sida loinamak thamjanbane aigi targeti adubu mathangda atopa writer ama legidraba singse legidraba writer singse makhoigi se hana mu khoi akhang ai khoigi oja guru singna admain takpiraba matung ina angang sing inkhalaiba kabi singsi su yam paningba adumna di waraba aina ahal loisalakpaga adagi janupi thabak thangjasina tana mai chu kai thukpa ngamdabaga sumaina kharaga tawrakpase phanadi lari oinadi yamkhre ado aiba magi dadi mapan kano leite
ꯌꯥꯝꯅ ꯂꯤꯛꯅ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯂꯥꯟꯊꯣꯛꯆꯔꯤꯁꯦ ꯊꯥꯡꯖ ꯑꯃ ꯑꯇꯣꯞꯄ ꯊꯥꯡꯖ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯔ.ꯀꯦ. ꯂꯥꯡꯕꯝꯒꯤꯁꯦ ꯂꯣꯏꯖꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤꯁꯨ ꯑꯩꯒꯤ ꯅꯠꯇꯦ ꯅꯆꯦ ꯁꯨꯁꯤꯂꯥꯅ ꯁꯨꯃꯥꯏꯅ ꯊꯤꯜꯂꯛꯄꯅꯤ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯏꯅꯔꯒ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯂꯥꯏꯟꯗ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯂꯥꯟꯊꯣꯛꯅꯤꯡꯕ ꯀꯩꯅꯣ ꯋꯥꯔꯤ ꯃꯆꯥꯁꯦ ꯂꯣꯏꯅꯃꯛ ꯑꯏꯕ ꯑꯥꯔ.ꯀꯦ. ꯂꯥꯡꯕꯝꯇ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯏꯕꯁꯤꯡꯒꯤꯁꯨ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯉꯝꯕ ꯃꯈꯩ ꯇꯧꯖꯔꯝꯒꯦ ꯁꯦꯕꯥꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤꯗꯃꯛꯇ ꯏꯁꯣꯔ ꯈꯣꯏꯔꯝꯕꯤꯌꯨ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯑꯩ ꯄꯨꯡ ꯑꯃꯃꯨꯛ ꯄꯥꯕꯁꯦ ꯑꯃ ꯈꯔ ꯍꯦꯟꯕꯁꯦ ꯉꯁꯤꯗꯤ ꯁꯨꯡꯋꯥꯕꯨ ꯋꯥꯗ꯭ꯔꯦ ꯏꯁꯤꯡ ꯈꯔꯕꯨꯗꯤ ꯀꯧꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯤ ꯇꯧꯖꯒꯦ ꯈꯣꯏꯔꯝꯖꯔꯤ ꯃꯊꯪꯒꯤ ꯊꯥꯡꯖꯗ ꯏꯆꯥꯅꯨꯄꯤꯁꯨ ꯀꯩꯅꯣꯗ ꯃꯌꯨꯝꯗ ꯃꯄꯥꯝꯗ ꯂꯥꯛꯇꯣꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯃꯨꯛ ꯏꯕꯥꯅꯤ ꯏꯁꯥꯒ ꯊꯦꯡꯅꯔꯒ ꯈꯔ ꯌꯥꯝꯅ ꯄꯥꯕꯁꯨ ꯉꯝꯕ ꯑꯣꯏꯖꯒꯦ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯅ ꯇꯧꯖꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤ ꯊꯋꯥꯏ ꯍꯥꯞꯄꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ